camera, check. Lonely yengzaba, mana udaba, aigi awaba, mana khangbide. Sai ngeda stage da kai da karan gata ba, mai da paisa chai salak ba, yam confidence mangi ba khoi da. Sai ngeda nuai na sa amani ba paisa chai salak ba da. Phun kala ane ba khong sauning ane ba mi nei sai je boy to isi kai. Sida hora di kai kan ba so dum mai loin mak na ta ba. Ama haidi chama gi manung da manga taruk ti dum yaw ine ai sauning da na mai na makok da sauning ba gi ko. Ai Painam ya me en thom si sauning da haidi a bullet nong mai bullet ni e. Na chatli se nangaroi son dai ama na mung nangaroi nang thau du ne ko speed se 100 above ngak ta ne thau du se. Wing pai ne ba khang ra adu na mai ta ba yawe sai si bu to se ne sai si gar se ra kana khan ba dum matang yawe adu mayam da nung si bi ba gi ai ta re no mayam da nung si bi dre di ai su ai oi ba ngam moi da ne na tra ka nung si halle nang se pa mal la ba dai na ngau jei da ada ngang woi ngai da doctor roi ni na dum khan le ba ko ai bin kai oi da na doctor roi doi di kai kai no gum ba Power Ranger gum ba SPD emergency kai Kai ma chui du rồi check. ha Kai ma chui du. ai rek adu de pan chong tar SPD emergency tao walakti ai Light, camera, check. Miyamna so ko suggestion pa view he na naklo YouTube channel bu so ai site ki thang phong dok chari season long series Mẹ ông hay tại đây Các bạn mẹ ông vừa ra quả si smile law ni sa bi sin legam na cái nào mới phải lên nào mới suy âm như thế này view मागी चैनल सिसु मैमदा खंगन बिरो Welcome everyone. Miling tabri ba pumna mapu tinda chanuna taram na okchari ngaklo light camera check taram sigi no episode puduna lakchare myam da khodo tawjage ngasigi episode asida khoina puduna lakchari ba guest asidi damdam asigi renowned singer haijaba tare matam amogi mayamgi bullet yes mayam da saktak chege lingsin duna leibire gi iche Kabira Sukham. Thank you ngaklo busu sugumba opportunity ama bibi bagi damakta thagachari Teacher busu welcome to our so I batare teacher ado wari batai se chana badum how nungai na hai batare teacher da akoi thorum su viewers sing sida teacher se kanano kari no ha si bade to me am khang na raga lai bane to amu hai bitang ning sing han boina ha batare teacher gen jom chaw tang thambiro thamjage ai ming mai jage ai ming Kabira Sukham aduga ai gi laifamna ngairangbam awang mamang laikai dagini aduga ai bu pokpi baba gi mingna Sukham angau yaima aduga ima gi mingna Sukham ongbi loidang devi aduga akoi ichininaw mari ai ne aduga koi chena first ore aduga mayai da koi ta chone ta tonne aduga aina last iton tombi me am rak te kira ka moro da chaw zara gi da yam ke de da am si we je ne me am je makha da ra ko si di ase gi intro su thambi gra bani na ai ni je da je se congratulations ai di je gi recently release tau ki ba music video se me de me am na su yam na dum pam na su ta bi me am su pam na ying bi hai ba gi ke no si da sma na tham je ge du ge je da su ina congratulations hai ba se thank you adoi je isai si gi matang su hore na mu je da lag je ge da hoji ki oi nei je na ko gi music industry se si da si da khong thang jin bi ra ki ba se kam ain dor chang ki ba no kamai na si bi bam se oi ra ki no ha ba do si gi matang se wari ki tang tham bi smile to bane ai se ai he khangakpadagi haunadi adum yam arts yam pamnadi dum change tangi habdi changbadi na tri pam da hore aduga adum angang oringai dagi laikai da kai da sai khakira ta bida khoi gi Durga Puja daga dance competition ga to ai plan saru dam ni ka ga tang tu da ko dress ka je khoi mai pu dai panem ka chingtho ga dum phim to ra ga pa sana ra adum tamme e ba yam na duga dum laikai da kai da kai bam khang da bai tare mai changa ngoi le dum tharaga yam tawzaning ba da adum tawre e dagi sairing competition ni khang de adum heta yaw ru bi me am ayu socialize to adum yam thok pa sam pam ja ba hai tare aduga sai tam ba sina kamai to ge hai kan da ai se angang oi ngai se dum class 6 7 bo dum khoi baba gai ga dum tumin nei ba ko adum tumin na ba se da nung dang tum ba se sai dum sak to ne ba khoi ba gai ga se baba ju sai yam hai
ꯇꯝꯕ ꯈꯣꯠꯄꯗꯤ ꯀꯩꯝ ꯅꯠꯇꯦ ꯃꯁꯥꯒꯤ ꯑꯣꯏꯅ ꯍꯩꯖꯕ ꯍꯥꯏꯇꯥꯔꯦ ꯏꯟꯕꯣꯔꯟ ꯑꯗꯣ ꯑꯗꯨꯝ ꯏꯁꯩ ꯁꯛꯄꯁꯤꯗ ꯕꯕꯥꯅ ꯆꯥꯇꯣꯝꯕꯤ ꯅꯪ ꯏꯁꯩ ꯇꯝꯒꯦ ꯅꯪ ꯏꯁꯩ ꯇꯝꯕ ꯌꯥꯗꯦ ꯍꯥꯏ ꯇꯜꯂꯤꯗ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯁꯨꯝ ꯀꯝꯄꯤꯇꯤꯁꯟꯒꯨꯝꯕ ꯑꯗꯨꯝ ꯌꯥꯝ ꯌꯥꯎꯔꯛꯑꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝꯅ ꯑꯆꯧꯕ ꯀꯝꯄꯤꯇꯤꯁꯟ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯃꯆꯥ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯗꯒꯤ ꯈꯨꯟ ꯊꯪꯅꯕꯒꯤ ꯀꯩꯒꯤ ꯑꯗꯨꯝ ꯌꯥꯎꯕꯗꯣ ꯑꯗ ꯑꯗꯨꯝ ꯐꯥꯔꯁꯀꯨꯝꯕ ꯁꯦꯀꯦꯟꯒꯨꯝꯕ ꯑꯗꯨꯝ ꯇꯥꯏꯌꯦꯕꯀꯣ ꯑꯗ ꯕꯕꯥꯅ ꯇꯝꯃꯣ ꯅꯪ ꯇꯧꯕ ꯀꯥꯟꯁꯤꯗ ꯑꯩ ꯀ꯭ꯂꯥꯁ 7 ꯀꯥꯔꯛꯄꯁꯦ ꯁꯤꯗ ꯕꯕꯥꯅ ꯀꯩꯅꯣꯗ ꯄꯨꯕꯤꯔꯦ ꯑꯣꯖꯥ ꯁꯨꯅꯤꯇꯥ ꯅꯦꯄ꯭ꯔꯝ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯕ ꯑꯣꯖꯥ ꯁꯨꯅꯤꯇꯥ ꯅꯦꯄ꯭ꯔꯝꯁꯤꯗ ꯇꯝꯖꯔꯛꯑꯦꯕꯀꯣ ꯑꯗꯣ ꯇꯝꯕꯁꯦ ꯕꯕꯥꯅ ꯄꯨꯔꯦ ꯑꯩꯗꯤ ꯇꯝꯒꯦ ꯀꯥꯏꯅꯒ ꯈꯟꯄꯣꯟꯇꯦ ꯉꯁꯤ ꯅꯨꯡꯗꯥꯡ ꯇꯨꯃꯤꯟꯅꯕꯁꯤꯗ ꯍꯌꯦꯡ ꯆꯠꯂꯁꯤ ꯌꯥꯔꯦ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯉꯥꯡꯅꯦ ꯑꯗꯨꯝ ꯆꯠꯂꯁꯦꯅ ꯕꯕꯥꯅ ꯌꯥꯝꯅ ꯍꯥꯏꯕꯤꯕꯁꯤꯒꯤ ꯑꯗꯨꯝ ꯃꯇꯨꯡ ꯏꯜꯂꯒ ꯆꯠꯆꯕꯅꯦ ꯃꯥꯅꯦ ꯑꯩ ꯕꯕꯥꯅ ꯇꯝꯃꯣ ꯍꯥꯏꯗ ꯇꯥꯔꯒꯗꯤ ꯑꯩ ꯉꯁꯤ ꯁꯤꯡꯒꯔ ꯑꯣꯏꯔꯣꯏꯕꯀꯣ ꯑꯗ ꯆꯠꯂꯦ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯀꯥꯟꯁꯤꯗ ꯑꯗꯒꯤ ꯁꯨꯝ ꯇꯝꯃꯛꯑꯦ ꯇꯝꯕꯗꯒꯤ ꯑꯗꯒꯤ ꯏꯁꯩꯁꯦ ꯀ꯭ꯂꯥꯁ 10 11ꯒ ꯑꯗꯨꯋꯥꯏꯗꯒꯤꯗꯤ ꯑꯩ ꯏꯁꯩ ꯔꯦꯀꯣꯔꯠ ꯇꯧꯕꯗꯤ ꯑꯗꯨꯝ ꯀ꯭ꯂꯥꯁ 9 ꯁ꯭ꯋꯥꯏꯗꯒꯤ ꯍꯧꯔꯦ ꯑꯗꯨꯒ ꯑꯩꯅ ꯏꯁꯩꯁꯦ ꯁꯨꯝ ꯔꯦꯀꯣꯔꯠ ꯇꯧꯁꯜꯂꯒꯁꯨ ꯑꯩꯅ ꯏꯁꯩꯁꯦ ꯊꯥꯗꯣꯛꯇꯕ ꯍꯥꯏꯇꯥꯔꯦ ꯔꯤꯂꯤꯁ ꯇꯧꯗꯕ ꯑꯩꯅ ꯁꯤ ꯏꯁꯩꯁꯦ ꯌꯥꯗꯣꯏ ꯃꯥꯟꯗꯦꯗ ꯏꯁꯩꯁꯦ ꯌꯥꯗꯣꯏ ꯃꯥꯟꯗꯦꯗ ꯍꯦꯛꯇ ꯄꯥꯝꯖꯕ ꯈꯤꯇꯪ ꯋꯥꯠꯄ ꯈꯤꯇꯪ ꯋꯥꯠꯆꯕꯗꯣ ꯑꯗꯨꯗꯨꯅ ꯑꯩ ꯊꯥꯗꯣꯛꯑꯔꯣꯏꯁꯦ ꯁꯤ ꯏꯁꯩꯁꯤꯗꯤꯅ ꯈꯜꯂꯒ ꯑꯗꯨꯝ ꯊꯝꯃꯦ ꯑꯗꯨꯒ ꯀ꯭ꯂꯥꯁ 10 ꯀꯥꯔꯛꯄꯒꯤꯁꯤꯗ ꯏꯁꯩ ꯑꯃ ꯅꯨꯄꯥꯅꯤ ꯅꯨꯄꯥ ꯍꯥꯏꯅ ꯑꯩꯒꯤ ꯐꯥꯔꯁ ꯁꯣꯡꯁꯤꯁꯦ ꯗꯥꯇꯣꯅꯤꯅ ꯁꯦꯝꯕꯤꯕꯅꯦ ꯑꯗꯨꯒ ꯑꯣꯖꯥ ꯈꯥꯏꯗꯦꯝ ꯏꯃꯣꯅ ꯏꯕꯤꯕ ꯏꯁꯩꯁꯦ ꯁꯤꯃ ꯍꯥꯟꯅ ꯔꯤꯂꯤꯁ ꯇꯧꯋꯦ ꯑꯗꯣ ꯁꯤ ꯏꯁꯩꯁꯦ ꯔꯤꯂꯤꯁ ꯇꯧꯕꯁꯦ ꯑꯩꯁꯦ ꯄꯨꯔꯥ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯗꯨꯒꯤ ꯏꯁꯩꯗꯨꯒꯤ ꯂꯤꯔꯤꯛꯁꯇꯨꯁꯨ ꯑꯣꯖꯥꯅꯕꯨꯗꯤ ꯐꯖꯅ ꯏꯕꯤꯔꯒ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯃꯦꯁꯦꯖ ꯑꯃꯗꯤ ꯑꯣꯏꯕ ꯏꯁꯩꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯤꯅ ꯍꯦꯛ ꯇꯥꯕꯗꯗꯤ ꯃꯌꯦꯛꯁꯦ ꯈꯤꯇꯪ ꯂꯥꯟꯅ ꯍꯣꯏ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯃꯥꯏꯅ ꯎꯕ ꯏꯁꯩ ꯉꯥꯎꯔꯒ ꯑꯣꯏꯕꯒꯤ ꯏꯁꯩ ꯑꯣꯏꯕ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯎꯈ꯭ꯔꯒ ꯀꯃꯦꯟꯁꯦ ꯍꯦꯛꯇ ꯂꯣꯏꯕꯅꯦꯕ ꯑꯗꯒꯤ ꯑꯩꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯗꯤ ꯀꯩꯝꯇ ꯈꯟꯗꯦ ꯑꯩꯁꯦ ꯄꯨꯔꯥꯅꯦ ꯅꯨꯡꯉꯥꯏꯇꯕꯒꯗꯤ ꯀꯥ ꯍꯦꯟꯅ ꯈꯟꯖꯟꯕ ꯍꯩꯕ ꯃꯤ ꯅꯠꯇꯦꯕ ꯍꯥꯏꯅ ꯍꯥꯏꯖꯟꯅꯦ ꯃꯥ ꯂꯧꯗꯣꯏꯅ ꯃꯊꯪꯗ ꯐꯖꯅ ꯇꯧꯔ ꯂꯣꯏꯔꯦ ꯑꯗꯨꯝ ꯃꯋꯥ ꯂꯧꯗꯕꯗꯣ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯗꯤ ꯃꯌꯥꯝꯗꯣ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯕ ꯅꯠꯇꯕ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯗꯣ ꯐꯥꯊꯔꯒ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯏꯁꯥꯁꯦ ꯗꯥꯎꯟ ꯗꯥꯎꯟꯗꯤ ꯑꯣꯏꯗꯕ ꯆꯠꯍꯟꯅꯤꯡꯗꯕꯗꯣ ꯑꯗꯩ 10 ꯊꯥꯔꯝꯗꯥꯏꯁꯨ ꯑꯃꯨꯛ ꯑꯣꯏꯔꯦꯗꯅ ꯑꯁꯤ ꯈꯟꯖꯟ ꯌꯥꯄꯣꯟꯇꯦꯗ ꯑꯩ ꯁꯤ ꯈꯟꯖꯜꯂꯔꯣꯏꯒꯦ ꯅꯦꯛꯁ ꯑꯩ ꯐꯖꯅ ꯍꯣꯠꯅꯔ ꯂꯣꯏꯔꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯅꯕ ꯃꯑꯣꯡꯗ ꯐꯖꯅ ꯑꯣꯏꯅ ꯍꯣꯠꯅꯔꯒꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯗꯨ ꯏꯁꯩꯗꯣ ꯔꯤꯂꯤꯁ ꯑꯣꯏꯈ꯭ꯔ ꯃꯇꯨꯡ ꯀ꯭ꯂꯥꯁ 10 ꯊꯥꯕ ꯂꯣꯏꯔꯦ ꯑꯗꯨꯒ 11 12 ꯀꯥꯔꯛꯄ ꯃꯤꯗꯜ ꯁ꯭ꯋꯥꯏꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯋꯥꯏꯗ ꯕꯨꯂꯦꯠꯁꯦ ꯁꯦꯝꯕꯅꯦꯕ ꯕꯨꯂꯦꯠꯁꯤꯅ ꯑꯅꯤꯁꯨꯕ ꯏꯁꯩ ꯑꯣꯏꯗꯣꯏꯅꯦ ꯔꯤꯂꯤꯁ ꯇꯧꯕꯗꯗꯤ ꯑꯗꯣ ꯁꯦꯝꯃꯦ ꯕꯨꯂꯦꯠꯁꯦ ꯑꯗꯨꯒ ꯁꯛꯑꯦ ꯔꯦꯀꯣꯔꯠꯀꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯔꯦꯀꯣꯔꯠ ꯇꯧꯕꯩ ꯃꯑꯣꯡꯁꯦ ꯏꯁꯩꯁꯦ ꯑꯩꯅ ꯀꯩꯅꯣ ꯁꯤ ꯏꯁꯩꯁꯦ ꯑꯩꯅ ꯁꯛꯇꯣꯏ ꯏꯁꯩꯁꯦ ꯃꯤꯅ ꯇꯥꯕꯤꯗꯣꯏꯔꯥ ꯁꯤ ꯏꯁꯩꯁꯤꯕꯨ ꯀꯥꯏꯔꯒ ꯏꯊꯟꯗ ꯌꯥꯝꯅ ꯊꯤꯅ ꯈꯪꯗꯦ ꯏꯁꯩꯁꯦ ꯐꯖꯗ꯭ꯔꯕꯣꯏꯗ ꯅꯤꯡꯕꯗꯣ ꯀꯩꯅꯣ ꯏꯁꯩꯁꯦ ꯅꯣꯡꯃꯩꯒ ꯀꯥꯞꯁꯜꯂꯤꯁꯤꯕꯨ ꯇꯥꯗꯦ ꯏꯁꯩꯗ ꯀꯅꯥꯅ ꯅꯣꯡꯃꯩ ꯀꯥꯞꯅꯒꯦ ꯍꯥꯏꯔꯒꯅꯦ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯃꯥꯒ ꯑꯩꯒꯁꯦ ꯑꯗꯨꯝ ꯆꯠꯂꯦꯕꯀꯣ ꯍꯧꯖꯤꯛꯁꯨ ꯂꯥꯛꯃꯤꯟꯅꯔꯤꯑꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯆꯠꯃꯤꯟꯅꯗꯣꯏꯅꯦꯕ ꯏꯕꯥꯅꯤꯁꯦ ꯏꯁꯩ ꯁꯦꯝꯕ ꯑꯗꯩ ꯗꯥꯏ ꯀꯌꯥꯝꯒꯣꯏ ꯃꯅꯥꯛ ꯆꯠꯄ ꯑꯣꯖꯥ ꯈꯥꯏꯔꯦꯝ ꯏꯃꯣꯟꯅ ꯏꯕꯅꯦ ꯕꯨꯂꯦꯠꯁꯤꯁꯨ ꯁꯤ ꯏꯕꯒꯤ ꯀꯥꯟꯁꯤꯗ ꯈꯜꯂꯦ ꯏꯕꯥꯅꯤꯁꯦ ꯔꯦꯀꯣꯔꯠ ꯇꯧꯕꯒꯁꯦ ꯌꯥम ꯏꯪꯉꯦ ꯃꯇꯝꯗꯣ ꯏꯪꯊꯝꯊꯥꯅꯦꯕ ꯏꯪꯊꯝꯊꯥꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯃꯅꯨꯡꯁꯤꯗ ꯏꯁꯩ ꯔꯦꯀꯣꯔꯠ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯪꯕꯒꯤ ꯏꯁꯩ ꯁꯛꯄ ꯉꯥꯎꯗ ꯈꯅꯥꯎ ꯅꯤꯛꯑꯒ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯃꯣꯏ ꯀꯩꯅꯣ ꯃꯣꯏ ꯁꯨꯞꯅꯕꯒꯤ ꯕ꯭ꯂꯦꯡꯀꯦꯠ ꯂꯩꯕꯗꯣ ꯑꯗꯨꯒꯗꯣ ꯁꯨꯞꯆꯜꯂꯒ ꯁ꯭ꯋꯥꯏꯐꯥꯎ ꯇꯥꯁꯜꯂꯒ ꯏꯜꯂꯒ ꯔꯦꯀꯣꯔꯠꯁꯦ ꯕ꯭ꯂꯦꯡꯀꯦꯠꯀ ꯁꯨꯞꯆꯜꯂꯒ ꯇꯥꯁꯜꯂꯒ ꯏꯜꯂꯦ ꯑꯗꯒꯤ ꯁꯨꯝ ꯀꯨꯏꯅ ꯁꯨꯝ ꯂꯧꯔꯛꯑꯕꯅꯤꯅ ꯁꯣꯟꯊꯔꯛꯑꯦ ꯑꯦꯅꯔꯖꯤ ꯌꯥꯎꯔꯛꯇ꯭ꯔꯦꯗꯅ ꯑꯗꯒꯤ ꯆꯥ ꯑꯃꯨꯛ ꯊꯛꯆꯟꯅꯤ ꯑꯣꯔꯦꯁ ꯑꯃꯨꯛ ꯊꯛꯆꯟꯅꯤ ꯇꯧꯔꯒ ꯂꯧꯔꯦ ꯏꯁꯩꯁꯦ ꯎꯆꯤꯟꯅꯥꯆꯤꯟꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯅꯝꯃꯝꯗꯥꯏꯁꯤꯗ ꯇꯣꯛꯑꯁꯦ ꯇꯥꯆꯧ ꯏꯕꯥꯅꯤꯁꯦ ꯊꯥꯏꯅ ꯇꯣꯛꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯤ ꯏꯁꯩꯁꯦ ꯅꯝꯃꯔꯣꯏꯁꯤꯗ ꯑꯗꯩ ꯑꯩꯈꯣꯏ ꯃꯥꯅꯁꯨ ꯍꯜꯂꯛꯑ ꯉꯥꯡꯉꯦ ꯌꯨꯝꯗ ꯅꯪ ꯁꯤ ꯏꯁꯩꯁꯦ ꯀꯅꯥꯅ ꯇꯥꯗꯣꯏꯅꯣ ꯅꯪ ꯆꯨꯠꯃꯦꯟ ꯆꯥꯕ ꯊꯕꯛ ꯇꯧꯗꯦ ꯁꯤꯕꯨ ꯏꯁꯩꯅꯦꯅ ꯅꯪ ꯃꯃꯥꯡꯗꯁꯨ ꯃꯤꯅ ꯇꯞꯇꯥꯏ ꯁꯤꯊꯈ꯭ꯔꯦ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯊꯤꯅ ꯁꯤꯊꯔꯒ ꯅꯪꯁꯦ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏ ꯅꯪ ꯁꯤ ꯏꯁꯩꯁꯦ ꯇꯣꯛꯑꯣ ꯊꯥꯗꯣꯛꯑꯣ ꯑꯗꯨꯝ ꯇꯣꯛꯑꯣ ꯀꯩꯅꯣ ꯇꯧꯔꯁꯤ ꯑꯅꯧꯕ ꯑꯃ ꯇꯧꯔꯁꯦꯅ ꯍꯥꯏ ꯀꯥꯟꯁꯤꯗ ꯉꯥꯏꯈꯣ ꯑꯝꯇꯪ ꯂꯥꯁꯇꯪ ꯇꯧꯔꯒ ꯑꯩꯈꯣꯏ ꯗꯥ ꯏꯕꯥꯅꯤꯁꯦ ꯗꯥ ꯒ꯭ꯌꯥꯅꯟ ꯃꯅꯥꯛꯇ ꯆꯠꯂꯦꯕ ꯗꯥ ꯒ꯭ꯌꯥꯅꯟ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯐꯖꯅ ꯇꯧꯔꯤ ꯗꯥ ꯒ꯭ꯌꯥꯅꯟꯁꯦ ꯃꯇꯝꯗꯨꯗ ꯍꯦꯟꯅ ꯃꯥꯒꯤ ꯄ꯭ꯔꯥꯏꯝ ꯇꯥꯏꯝ ꯍꯥꯏꯇꯥꯔꯦꯅꯦ ꯀꯟꯅ ꯍꯦꯟꯒꯠꯂꯛꯄ ꯀꯥꯟ ꯑꯣꯏꯈꯤꯕꯗꯨꯗ ꯆꯠꯂꯦ ꯗꯥ ꯒ꯭ꯌꯥꯅꯟ ꯃꯅꯥꯛꯇ ꯏꯁꯩ ꯇꯥꯍꯜꯂꯀꯥꯟꯁꯤꯗ ꯑꯩꯅ ꯗꯥ ꯒ꯭ꯌꯥꯅꯟ ꯁꯤ ꯏꯁꯩꯁꯦ ꯌꯥꯒꯗ꯭ꯔꯥ ꯅꯝꯒꯦꯅ ꯆꯠꯄꯗꯤ ꯅꯠꯇꯦ ꯇꯥꯟꯅꯔꯨꯒꯦꯅ ꯌꯥꯒꯗ꯭ꯔꯥ ꯍꯪꯉꯦꯕꯀꯣ ꯑꯁ ꯀꯩꯅꯣ ꯀꯕꯤꯔꯥ ꯅꯪ ꯁꯤ ꯏꯁꯩꯁꯤꯗꯤ ꯊꯤ ꯐꯖꯩ ꯁꯤ ꯏꯁꯩꯁꯦ ꯄꯥꯏꯔꯦ ꯍꯟꯗꯛ ꯁꯤꯖꯟꯁꯤꯃ ꯌꯥꯔꯦꯅ ꯇꯧꯔꯛꯄꯅꯦ ꯑꯗꯩꯗꯤ ꯑꯗꯨꯑꯣꯏꯗꯤ ꯌꯥꯔꯦ ꯅꯝꯃꯁꯦꯅ ꯑꯗꯨꯝ ꯊꯨꯅ ꯅꯝꯈ꯭ꯔꯦꯕ ꯏꯁꯩꯁꯦ ꯑꯗꯨꯒ ꯔꯤꯂꯤꯁ ꯇꯧꯔꯀꯥꯟꯗꯗꯤ ꯄꯨꯔꯥ ꯌꯥꯝ
ꯊꯤꯅ ꯊꯥꯖꯗꯕꯗꯣ ꯈꯪꯕ꯭ꯔꯥ ꯃꯤꯅ ꯌꯥꯝ ꯄꯥꯝꯕꯤꯔꯒ ꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯕ ꯑꯗꯒꯤ ꯁꯤ ꯏꯁꯩꯁꯤꯗꯩꯁꯨ ꯃꯌꯥꯝꯅꯁꯨ ꯑꯩ ꯁꯛ turning point ꯍꯥꯏꯕ ꯇꯥꯔꯦ ꯆꯤꯆꯦꯒꯤꯁꯨ ꯁꯦꯡꯅ. ꯈꯪꯕꯤꯕ ꯑꯣꯏꯈꯤꯕꯗ ꯑꯗꯨꯅ ꯊꯥꯖꯗꯕ ꯏꯁꯩ ꯑꯝꯇ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯤ ꯕꯨꯂꯦꯠꯁꯦ ꯑꯗꯨꯒ ꯑꯗꯨꯏ ꯃꯊꯪꯗꯩꯗꯤ ꯑꯗꯨꯝ ꯇꯝ ꯇꯝꯅ ꯃꯣꯏ ꯇꯥꯃꯣ ꯍꯥꯏꯔꯣꯗꯅ ꯑꯗꯩ ꯃꯊꯪ ꯑꯗꯨꯝ ꯃꯥꯏꯁꯦ ꯇꯝ ꯇꯝꯅ ꯑꯗꯨꯝ ꯄꯥꯛꯄꯤꯔꯛꯑꯦ ꯑꯗꯒꯤ ꯍꯥꯏꯗꯤ ꯌꯥꯝ ꯍꯣꯠꯅꯒꯗꯕ ꯌꯥꯝ ꯋꯥꯠꯂꯤ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯒꯤ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯣꯠꯅꯈꯤꯒꯦꯅ ꯈꯜꯂꯦ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯃꯌꯥꯝ ꯇꯥꯟꯅꯖꯔꯒ ꯑꯗꯣ ꯕꯨꯂꯦꯠꯁꯤꯃꯅ ꯑꯩꯒꯤ ꯂꯥꯏꯕꯛ ꯂꯦꯞꯄꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯤ ꯑꯗꯣ ꯆꯤꯆꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯌꯥꯝꯗꯨꯁꯨ ꯁꯨꯝ ꯅꯤꯡꯁꯤꯡꯍꯟꯕ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝꯗ ꯇꯧꯕꯤꯔꯝꯃꯣ. ꯍꯣꯏ ꯁꯛꯀꯦ ꯍꯣ ꯅꯨꯄꯤ ꯀꯣꯏꯒꯦ ꯀꯣꯏꯖꯧ ꯈꯨꯗꯣꯜ ꯄꯤꯒꯦ ꯄꯤꯖꯧ ꯃꯤꯠꯌꯦꯡ ꯈꯣꯏꯒꯦ ꯈꯣꯏꯖꯧ ꯑꯎꯕ ꯄꯥꯝꯒꯦ ꯄꯥꯝꯖꯧ ꯊꯛꯅꯤꯡꯉ ꯊꯛꯆꯧ ꯉꯥꯎꯅꯤꯡꯉ ꯉꯥꯎꯖꯧ ꯂꯥꯡꯅꯤꯡꯉ ꯂꯥꯡꯖꯧ ꯀꯣꯏꯅꯤꯡꯉ ꯀꯣꯏꯖꯧ ꯑꯗꯨꯒ ꯂꯝꯂꯥꯟꯕꯤ ꯀꯅꯥꯗ ꯂꯣꯟꯅ ꯊꯃꯣꯏꯗꯣ ꯄꯤꯔꯝꯕ ꯊꯣꯛꯂꯕ ꯕ ꯑꯗꯨꯒ ꯂꯝꯂꯥꯟꯕꯤ ꯀꯅꯥꯗ ꯂꯣꯟꯅ ꯊꯃꯣꯏꯗꯣ ꯄꯤꯔꯝꯕ ꯊꯣꯛꯂꯕ ꯕꯨꯂꯦꯠ ꯅꯣꯡꯃꯩ ꯕꯨꯂꯦꯠꯅꯤꯌꯦ ꯑꯩꯅ ꯅꯍꯥꯛꯀꯤ ꯕꯨꯂꯦꯠ ꯁꯤ ꯃꯇꯦꯛ ꯑꯃꯇꯪ ꯌꯥꯝꯅ ꯑꯦꯅꯔꯖꯤꯁꯦ ꯁꯨꯡꯒꯠꯂꯒꯅꯦꯕ ꯁꯨꯡꯒꯠꯇꯣꯏꯁꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯔꯦꯀꯣꯔꯠ ꯅꯝꯗꯣꯏꯁꯤꯅ ꯑꯌꯤꯡꯕ ꯀꯗꯛ ꯀꯗꯛ ꯂꯥꯎꯕꯗꯨꯗꯒꯤ ꯃꯥꯅꯦ. ꯇꯧꯔꯒ ꯊꯣꯛꯂꯛꯇꯣꯏꯅꯦꯕ. ꯀꯄꯣꯔꯒ ꯍꯣꯏ ꯍꯥꯏꯗꯤ ꯇꯥꯖꯕ ꯃꯇꯝꯁꯨ ꯊꯥꯖꯗꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯏꯅꯔꯖꯤ ꯃꯌꯥꯝꯗꯨꯒ ꯍꯣꯏ. ꯑꯗꯒꯤꯗꯤ ꯔꯦꯀꯣꯔꯠ ꯅꯝꯕ ꯈꯨꯅꯝꯒꯤ ꯋꯥꯔꯤꯁꯤ ꯂꯤꯔꯛꯄꯁꯤꯒ ꯆꯥꯟꯅꯗꯕꯗꯣ ꯌꯥꯝꯅ. ꯑꯗꯣ ꯆꯤꯆꯦꯒꯤ ꯏꯁꯩꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯇꯞꯄ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯣꯏ, ꯈꯤꯇꯪ ꯍꯣꯏ. ꯃꯦꯂꯦꯗꯤꯒ ꯑꯣꯏꯔꯛꯄ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕ. ꯑꯗꯣ ꯍꯥꯟꯅꯗꯤ ꯏꯆꯦꯒꯁꯨ ꯌꯥꯝ ꯆꯥꯟꯅꯕ ꯍꯥꯏꯗꯣꯏꯔꯥ ꯍꯥꯏꯗꯤ ꯂꯤꯔꯤꯛꯁꯄꯨ ꯑꯣꯏꯔꯣ ꯏꯁꯩ ꯍꯣꯏ, ꯍꯣꯏ. ꯈꯨꯅꯝꯕꯨ ꯑꯣꯏꯔꯣ ꯍꯣꯏ. ꯏꯆꯦꯒꯁꯨ ꯌꯥꯝ ꯆꯥꯟꯅꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯣꯏꯔꯥꯁꯨ ꯈꯪꯗꯦ ꯑꯗꯨꯝ ꯏꯆꯦꯅ ꯑꯍꯥꯟꯕꯒ ꯊꯣꯛꯂꯛꯈꯤꯕ ꯏꯁꯩꯁꯦ ꯑꯁ ꯍꯣꯏ. ꯏꯆꯦꯁꯦ ꯑꯗꯨꯝ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯗꯨꯝ ꯊꯣꯛꯄꯤꯔꯛꯑꯦꯕ. ꯍꯣꯏ, ꯍꯣꯏ. ꯑꯗꯣ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯈꯤꯇꯪ ꯊꯝꯕꯤꯌꯨ. ꯌꯥꯝ ꯊꯤ ꯋꯥꯏ ꯍꯥꯏꯗꯤ ꯍꯩꯇꯦꯕ ꯋꯥꯏ ꯍꯥꯏꯗꯤ ꯏꯁꯩ ꯁꯛꯄꯤꯅꯤꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯐꯤꯜꯁꯦ ꯇꯣꯡꯉꯥꯜꯂꯦ ꯃꯥꯅꯦ. ꯑꯥꯔꯇꯤꯁ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯨꯗꯨꯅ ꯌꯥꯝꯅ ꯋꯥꯏ ꯍꯩꯒꯟꯗꯦ ꯍꯩꯒꯟꯗꯦ ꯍꯥꯏꯕꯗꯤ ꯁꯠ ꯆꯨꯁꯟꯕ ꯉꯝꯗꯕꯗꯣ ꯑꯗꯨꯗꯨꯅ ꯌꯥꯝ ꯋꯥꯅꯗꯤ ꯊꯣꯛꯑꯦ ꯉꯝꯅꯕꯕꯨꯗꯤ ꯇꯧꯋꯦꯕꯨ ꯋꯥꯅ ꯑꯗꯨꯝ ꯊꯣꯛꯑꯦ. ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯏꯁꯩꯁꯦ ꯃꯦꯇ꯭ꯔꯤꯛ ꯊꯥꯔꯝꯗꯥꯏꯁꯨ ꯑꯣꯏ ꯍꯥꯏꯌꯦ. ꯍꯣꯏ ꯍꯣꯏ ꯃꯥꯅꯦ. ꯑꯗꯨꯝ ꯁ꯭ꯀ꯭ꯔꯤꯟꯗꯁꯨ ꯊꯣꯛꯂꯛꯏꯅꯤ ꯔꯦꯀꯣꯔꯗꯁꯨ ꯇꯧꯔꯛꯏꯅꯤ ꯀꯩ ꯃꯥꯅꯦ. ꯑꯋꯥ ꯅꯨꯡꯉꯥꯏꯒꯗꯤ ꯊꯦꯡꯅꯈꯤ ꯁꯤꯒꯤ ꯃꯇꯥꯡꯁꯦ. ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯁꯦ ꯑꯗꯨꯝ ꯑꯩꯅ ꯄꯥꯝꯖꯕꯅꯤ나 ꯎꯝ. ꯏꯁꯩꯒꯤ ꯂꯥꯏꯟꯁꯤꯗ ꯆꯪꯉꯒꯦꯅ ꯇꯁꯦꯡꯅ ꯆꯪꯖꯔꯛꯑꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯉꯝꯅꯕ ꯂꯣꯏꯅꯃꯛ ꯊꯦꯡꯅꯔꯦ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯑꯃ ꯁꯨꯔꯦ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯆꯤꯆꯦ ꯍꯥꯏꯗꯤ ꯏꯁꯩ ꯇꯧꯔꯛꯄꯒꯤ ꯖꯔꯅꯤꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯤꯅ ꯌꯥꯝ ꯋꯥꯏ ꯍꯥꯏꯕꯁꯨ ꯂꯩ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯧꯔꯛꯑꯦ ꯍꯥꯏꯕꯁꯨ ꯂꯩ. ꯑꯗꯣ ꯍꯣꯏ, ꯆꯤꯆꯦꯒꯤꯗꯤ ꯁꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯏꯁꯩꯒꯤ ꯂꯥꯏꯟꯗ ꯆꯪꯉꯛꯈꯤꯕꯒꯤ ꯖꯔꯅꯤꯁꯦ. ꯋꯥꯕ ꯍꯥꯏꯁꯦ ꯋꯥꯏ ꯀꯩꯒꯨꯝꯕ ꯁꯤꯟꯐꯝ ꯑꯃ ꯍꯣꯠꯅꯕ ꯍꯥꯏꯁꯦ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯂꯣꯏ ꯊꯦꯡꯅꯔꯤ ꯉꯥꯛꯇꯅꯤꯀꯣ. ꯑꯩꯒꯤ ꯏꯁꯩ ꯍꯧꯔꯛꯄꯁꯦ ꯍꯣꯏ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯋꯦ ꯑꯩ ꯐꯦꯃꯤꯂꯤꯅ ꯕꯕꯥꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯥꯁꯨ ꯑꯗꯒꯤ ꯇꯥꯆꯧꯁꯨ ꯑꯗꯨꯝ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ. ꯅꯪ ꯁꯨꯃꯥꯏꯅ ꯁꯤ ꯌꯥꯔꯣꯏ ꯀꯥꯏꯁꯦ ꯂꯩꯇꯦꯕ ꯑꯩꯉꯣꯟꯗ ꯃꯣꯏꯅ ꯑꯣꯏꯅ ꯅꯪ ꯇꯝꯃꯣ ꯁꯤꯗ ꯍꯣꯠꯅꯔꯣ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯔꯣ ꯅꯪ ꯏꯁꯩꯁꯤꯗ ꯐꯖꯅ ꯐꯣꯀꯁ ꯇꯧꯔꯣ ꯍꯥꯏꯕꯁꯦ ꯇꯧꯕꯤꯔꯛꯄꯅꯤꯅ ꯑꯋꯥꯕꯁꯦ ꯍꯣꯏ ꯁꯥꯏꯠ ꯑꯃꯗ ꯑꯋꯥꯕ ꯑꯣꯏꯇꯥꯔꯒꯁꯨ ꯐꯦꯃꯤꯂꯤꯒꯤ ꯁꯞꯄꯣꯔꯠ ꯃꯌꯥꯝ ꯌꯥꯎꯕꯅꯤꯅ ꯑꯗꯨꯝ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯗꯨꯒꯤ ꯑꯋꯥꯕꯗꯤ ꯑꯣꯏꯗꯦ. ꯑꯗꯨꯒ ꯁ꯭ꯇ꯭ꯔꯒꯜꯗꯤ ꯌꯥꯝ ꯇꯧꯔꯛꯑꯦ ꯍꯥꯏꯗꯤ ꯏꯁꯩꯁꯤꯒꯤ ꯃꯔꯝꯁꯤꯗ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯉꯥꯏꯕ ꯑꯋꯥꯕ ꯑꯗꯒꯤ ꯀꯩꯒꯨꯝꯕ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯦꯖꯇꯒ ꯀꯩꯗꯒ ꯊꯣꯛꯂꯛꯄꯗ ꯑꯅꯧꯕ ꯑꯣꯏꯔꯤꯉꯩ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯃꯤꯒꯤ ꯈꯣꯟꯊꯤꯁꯨ ꯑꯗꯨꯝ ꯆꯥꯏ ꯑꯗꯒꯤ ꯑꯐꯕ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠꯁꯨ ꯑꯗꯨꯝ ꯇꯧꯕꯤꯀꯣ. ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ट्रोल्ꯁꯨ ꯐꯠꯇꯅ ꯍꯥꯏꯕ ꯅꯠꯇꯕ ट्रोल्ꯁꯨ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯋꯥꯈꯜ ꯇꯥꯕꯁꯨ ꯃꯌꯥꯝ ꯂꯩ ꯑꯐꯕꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯒꯤ khitang ꯃꯤꯅ ꯇꯧꯔꯤꯁꯦ sida huradi kaina khanbasu adum loinmak nataba ama haidi chama gi manungda manga tarukti adum yawinedana aduduna adumbasu mayam thengne adubu loinmak adum mayam do face tawraga aise hodarage thulabane oidaba yadamne khallaga thengdi thengnare aduga support mayam tawbanina yam ka hena wabadi oide adugumba gi nuaitaba adagi khoigi singna harakanda artist se nupa namu kha pai adu nupi singsina khoi sai sai ngeda stage da kai da karan gata ba mai da paisa chai salakpa yam confidence mangi ba khoi da sai sai ngeda nuai na mut nuai na sa amani ba paisa chai salakpa da
ꯐꯨꯟꯒꯠꯂꯛꯑꯅꯦꯕ ꯈꯪꯕ꯭ꯔꯥ ꯁꯥꯎꯅꯤꯡꯉꯛꯑꯅꯦꯕ ꯃꯤꯅ ꯏꯁꯩ ꯁꯛꯏꯁꯦ ꯃꯣꯏ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯣꯏ ꯁ꯭ꯇꯦꯖ ꯀꯥꯈꯠꯂꯛꯑꯅꯤ ꯑꯗꯒꯤ ꯏꯁꯩ ꯁꯛꯏꯉꯩꯗ ꯏꯁꯥꯗ ꯇꯣꯡꯉ ꯊꯦꯡꯖꯜꯂꯝꯕꯒꯨꯝꯕ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯒꯤ ꯄꯩꯁꯥ ꯊꯥꯕꯗ ꯑꯥꯔꯇꯤꯁꯅꯤ ꯀꯥꯏꯅꯒ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯔꯦꯁꯄꯦꯛ ꯇꯧꯕꯤꯕ ꯃꯌꯥꯝ ꯂꯩ ꯇꯧꯕꯤꯗꯕꯁꯨ ꯌꯥꯎꯏ ꯑꯗ ꯈꯨꯠꯇꯒ ꯇꯥꯞꯀ ꯄꯥꯏꯁꯜꯂꯛꯄ ꯑꯗꯨꯗ ꯑꯩ ꯁꯥꯎꯅꯤꯡꯗꯅ ꯃꯥꯏꯛꯅ ꯃꯀꯣꯛꯇ ꯁꯥꯎꯅꯤꯡꯕꯒꯤꯀꯣ ꯑꯩ ꯐꯩꯅꯥꯝ ꯌꯥꯝꯃꯦ ꯑꯩꯅ ꯊꯣꯝꯃꯤꯁꯦ ꯁꯥꯎꯅꯤꯡꯗꯅ ꯍꯥꯏꯗꯤ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯗꯣ ꯅꯨꯡꯉꯥꯏꯅꯕ ꯄꯦꯟꯅꯕ ꯐꯖꯅ ꯁꯛꯆꯔꯤꯉꯩꯁꯤꯗ ꯑꯗꯨꯃꯥꯏꯅ ꯀꯩ ꯍꯥꯏꯅꯤ ꯀꯥꯔꯟ ꯇꯥꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯕ ꯑꯗꯨꯒꯨꯝꯕ ꯊꯦꯡꯅꯩ ꯑꯗꯣ ꯑꯗꯨꯝ ꯐꯖꯅ ꯏꯔꯦꯟꯖꯅ ꯍꯥꯏꯔꯒ ꯊꯥꯗꯣꯛꯈꯤꯕꯁꯨ ꯌꯥꯎꯏ ꯑꯗꯨꯝ ꯇꯣꯏꯅꯗꯤ ꯊꯦꯡꯅꯕ ꯄꯣꯠꯅꯦꯕꯀꯣ ꯁꯤꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯥꯔꯛꯇꯕ ꯃꯇꯥꯡꯗ ꯑꯗꯨꯝ ꯊꯥꯖꯟꯕ ꯍꯥꯏꯗꯤ ꯐꯥꯊꯕꯒ ꯐꯧꯗꯕꯗ ꯑꯩꯅ ꯊꯥꯅꯤꯡꯕꯁꯤ ꯊꯥꯔꯒꯦ ꯀꯥꯏ ꯈꯥꯕꯗꯤ ꯅꯠꯇꯦꯕ ꯈꯥꯕꯒ ꯐꯧꯗ ꯄꯥꯛꯀ ꯊꯥꯖꯟꯕꯗꯣ ꯑꯗꯨꯒꯨꯝꯕ ꯊꯦꯡꯅꯩ ꯅꯨꯄꯤꯅꯤꯅ ꯑꯗꯒꯤ ꯑꯃ ꯃꯊꯦꯝ ꯆꯠꯊꯣꯛꯄꯁꯦ ꯁꯤꯗ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯤꯅꯤꯅ ꯍꯥꯏꯗꯤ ꯂꯝꯕꯤꯗ ꯁꯨꯝ ꯊꯦꯡꯅꯕ ꯌꯥꯎꯋꯦ ꯏꯁꯩ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯒꯥꯔꯤꯒ ꯈꯥꯝꯃꯛꯄꯒꯨꯝꯕ ꯍꯥꯏꯗꯤꯀꯣ ꯑꯗꯨꯝꯕ ꯑꯗꯨꯝ ꯊꯦꯡꯅꯩꯌꯦꯕ ꯌꯥꯝꯅ ꯃꯇꯦꯡ ꯑꯃꯃꯝ ꯆꯠꯄ ꯍꯥꯏꯁꯦ ꯇꯝꯕ ꯉꯝꯗꯦꯗꯅ ꯑꯍꯤꯡ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯗꯤ ꯏꯁꯩ ꯃꯐꯝ ꯑꯃꯗꯩ ꯑꯃꯗ ꯅꯪꯅꯕ ꯑꯃꯨꯛ ꯆꯦꯟꯗꯣꯏꯅꯤ ꯒꯥꯔꯤ ꯑꯃꯨꯛ ꯀꯟꯅ ꯑꯃꯨꯛ ꯊꯧꯅꯤ ꯀꯩ ꯍꯥꯏꯗꯤ ꯌꯥꯝ ꯊꯤꯅ ꯔꯤꯛꯁ ꯋꯥꯡꯉꯦꯕ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯅꯪꯉꯔꯣꯏ ꯁꯣꯟꯗꯩ ꯑꯃꯅ ꯑꯃꯨꯛ ꯅꯪꯉꯔꯣꯏꯅ ꯑꯃꯨꯛ ꯊꯧꯗꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯁ꯭ꯄꯤꯠꯁꯦ 100 ꯑꯕꯞ ꯉꯥꯛꯇꯅꯦ ꯊꯧꯗꯣꯏꯁꯦ ꯄꯥꯏꯗꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯅ ꯂꯝꯕꯤꯗꯒ ꯍꯨꯏꯒ ꯆꯦꯟꯖꯜꯂꯛꯄ ꯍꯨꯏꯒ ꯄꯣꯛꯀ ꯊꯣꯝꯃꯒꯅꯦ ꯈꯥꯝꯃꯒ ꯍꯨꯏꯁꯦ ꯅꯨꯡꯉꯥꯏꯇꯕꯗꯣ ꯅꯨꯡꯁꯤꯕꯀꯣ ꯍꯨꯏ ꯑꯩ ꯌꯨꯝꯗꯁꯨ ꯍꯨꯏ ꯃꯌꯥꯝ ꯂꯣꯏꯌꯦꯕ ꯑꯗꯨꯅ ꯀꯨꯝꯊꯔꯛꯒ ꯌꯦꯡꯗꯣꯏꯅꯦꯕꯀꯣ ꯍꯨꯏꯒ ꯊꯣꯝꯖꯟꯕꯒꯨꯝꯕ ꯑꯗꯩ ꯒꯥꯔꯤꯒ ꯐꯩꯅ ꯊꯧꯖꯜꯂꯒ ꯒꯥꯔꯤ ꯃꯅꯤꯡꯗꯒ ꯄꯣꯛꯀ ꯊꯣꯝꯖꯜꯂꯛꯄ ꯊꯤꯅ ꯁꯥꯊꯤꯕ ꯌꯥꯝ ꯊꯦꯡꯅꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯊꯦꯡꯅꯩ ꯑꯗꯨꯒ ꯌꯥꯝ ꯊꯤꯅ ꯐꯦꯃꯤꯂꯤꯅ ꯁꯞꯄꯣꯔꯠ ꯇꯧꯈꯤꯕꯅꯤꯅ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯕꯗꯣ ꯍꯣꯏ ꯑꯗꯨꯝ ꯀꯩꯁꯨ ꯈꯟꯖꯟꯗꯕꯤꯗ ꯑꯗꯨꯝ ꯁꯤꯁꯦ ꯇꯧꯔꯅꯤꯅ ꯊꯣꯛꯂꯛꯑꯕꯅꯤ나 ꯑꯗꯨꯝ ꯂꯣꯏ ꯊꯦꯡꯅ ꯇꯥꯝꯅꯦꯅ ꯑꯗꯨꯝ ꯍꯣꯠꯅꯔꯤ ꯁ꯭ꯇꯦꯖꯇꯒ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗꯒ ꯂꯦꯞꯄꯒ ꯄꯔꯐꯣꯝꯒ ꯇꯧꯕ ꯍꯧꯔꯛꯄꯁꯤꯗꯤ ꯀꯔꯝꯕ ꯃꯇꯝꯗꯒꯤꯒ ꯍꯧꯕꯤꯔꯛꯏ ꯁꯤꯁꯨ ꯈꯤꯇꯪ ꯅꯤꯡꯁꯤꯡꯕꯤꯌꯨ ꯄꯤꯛꯏ ꯑꯩ ꯄꯤꯛꯏ ꯍꯥꯏꯁꯦ ꯑꯩ ꯆꯍꯤ 5-6 ꯁꯨꯔꯝꯃꯗ꯭ꯔꯥ ꯈꯪꯗꯦ ꯌꯥꯝ ꯄꯤꯛꯏꯉꯩꯗꯒꯤ ꯑꯗꯨꯝ ꯂꯩꯀꯥꯏꯗ ꯑꯩ ꯍꯥꯏꯁꯤꯅꯦ ꯂꯩꯀꯥꯏꯗ ꯃꯥꯏꯛ ꯈꯣꯡꯉꯕ ꯑꯩ ꯆꯦꯟꯊꯣꯛꯑꯅꯤ ꯊꯥꯕꯜꯒꯤꯒ ꯃꯥꯏꯛ ꯈꯣꯡꯕꯁꯦ ꯊꯥꯕꯜꯒꯤ ꯋꯥꯒ ꯁꯨꯃꯥꯏꯅ ꯌꯨꯡꯕꯁꯦ ꯁꯤꯒꯤ ꯃꯌꯥꯏꯁꯦ ꯆꯦꯟꯖꯜꯂꯒ ꯏꯁꯩꯗꯣ ꯗꯥꯟꯁ ꯇꯧ ꯂꯩꯗꯣꯏꯅꯦꯕ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯃꯥꯏꯛ ꯈꯣꯡꯉꯛꯑꯗꯤ ꯑꯩ ꯆꯦꯟꯊꯣꯛꯑꯅꯤ ꯑꯗꯨꯝ ꯉꯜꯂꯤꯉꯩꯗꯒꯤ ꯍꯧꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯁ꯭ꯇꯦꯖꯇ ꯄꯔꯐꯣꯝ ꯇꯧꯔꯛꯄꯒꯤ ꯄꯔꯐꯣꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯇꯧꯔꯛꯄꯁꯦ ꯊꯝꯕꯤꯈ꯭ꯔꯦꯕ ꯆꯤꯆꯦꯅ ꯍꯣꯏ ꯍꯥꯏꯗꯤ ꯍꯣꯏ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯥꯡ ꯌꯥꯎꯔꯛꯑꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗꯁꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯁꯩꯁꯦ ꯍꯣꯏ ꯀꯨꯏꯅꯁꯨ ꯂꯦꯞꯄꯨꯔꯦ ꯑꯩꯈꯣꯏꯒꯤ ꯀꯟꯐ꯭ꯂꯤꯛ ꯅꯨꯡ ꯂꯩꯁꯤꯟꯕ ꯈꯣꯠꯆꯤꯟꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯈꯔ ꯑꯃꯨꯛ ꯍꯧꯔꯛꯑꯕꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯏ ꯆꯤꯆꯦ ꯀꯣꯔꯣꯅꯥꯁꯨ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯍꯣꯏ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯃꯌꯥꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯚꯥꯞ ꯇꯥꯃꯤꯟꯅꯅꯕ ꯆꯤꯆꯦꯒꯤ ꯑꯣꯏꯕ ꯃꯣꯠ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯣ ꯍꯣꯏ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯥꯔꯇꯤꯁꯁꯤꯁꯨ ꯁꯤꯟꯐꯝ ꯑꯃꯅꯦꯕ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯌꯥꯝꯅ ꯁꯤꯅ ꯌꯥꯝ ꯄꯩꯁꯥ ꯌꯥꯝ ꯐꯪꯉꯦ ꯁꯤꯁꯤꯅ ꯌꯥꯝ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕꯒꯤ ꯅꯠꯇꯕ ꯄꯥꯝꯖꯅ ꯆꯪꯉꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯁꯤꯟꯐꯝ ꯑꯃꯅꯦꯅ ꯁꯤꯗ ꯍꯥꯏꯗꯤ ꯍꯔꯥꯎꯅ ꯆꯥꯎꯊꯣꯛꯅ ꯂꯩꯖꯔꯤꯅꯦꯕꯀꯣ ꯑꯗꯨ ꯁꯤꯟꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯌꯨꯝ ꯁꯥꯕ ꯑꯣꯏꯔꯣ ꯒꯥꯔꯤ ꯊꯧꯕ ꯑꯣꯏꯔో ꯂꯣꯏꯅꯃꯛ ꯆꯞ ꯃꯥꯟꯅꯩ ꯑꯥꯔꯇꯤꯁꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯁꯤꯟꯐꯝ ꯑꯝꯇꯅꯤ ꯆꯞ ꯃꯥꯟꯅꯩ ꯑꯥꯔꯇꯤꯁꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯇꯤꯁꯄꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯀꯅꯥ ꯌꯥꯎꯒꯦꯅꯦ ꯑꯗꯨꯗꯨꯅ ꯂꯥꯏꯕꯛꯁꯨ ꯌꯥꯝ ꯊꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯑꯃꯔꯣꯝꯗ ꯑꯩ ꯍꯦꯛ ꯊꯣꯛꯂꯛꯄ ꯑꯩ 2018-19 ꯁ꯭ꯋꯥꯏꯗꯒꯤ ꯊꯣꯛꯂꯛꯑꯦꯀꯣ ꯕꯨꯂꯦꯠ ꯊꯣꯛꯂꯛꯄꯗꯒꯤ ꯆꯍꯤ ꯑꯃꯅꯤ ꯈꯛꯇꯅꯦ ꯑꯩꯅ ꯏꯁꯩꯁꯦ 2020 ꯁ꯭ꯋꯥꯏꯗꯩꯗꯤ ꯏꯟꯗꯤꯌꯥꯗ ꯀꯣꯔꯣꯅꯥ ꯊꯤ ꯀꯜꯂꯦ 20ꯗꯒꯤ ꯂꯦꯞꯄꯁꯤꯅ ꯂꯣꯛꯗꯥꯎꯟ ꯇꯧꯔꯅꯤ ꯏꯁꯩ ꯇꯣꯛꯈ꯭ꯔꯦ ꯄꯨꯔꯥ ꯆꯍꯤ ꯑꯃꯃꯨꯛ ꯆꯠꯂꯒꯀꯣ ꯑꯗꯨꯒ 2022 ꯁ꯭ꯋꯥꯏꯗꯔ ꯑꯃꯨꯛ ꯏꯁꯩ ꯈꯔ ꯇꯞ ꯇꯞꯅ ꯑꯃꯨꯛ ꯈꯔ ꯍꯧꯔꯛꯑꯦ ꯆꯍꯤ ꯑꯃꯅꯤ ꯂꯦꯞꯄꯨꯔꯒ ꯑꯗꯩ ꯑꯃꯨꯛ 23ꯗꯒꯤ ꯑꯃꯨꯛ ꯀꯟꯐ꯭ꯂꯤꯛꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯁꯟꯈ꯭ꯔꯕꯅꯤꯅ ꯄꯨꯔꯥ ꯂꯥꯏꯕꯛ ꯌꯥꯝ ꯊꯤꯕꯗꯣ ꯑꯩꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯌꯥ ꯀꯥ ꯍꯦꯟꯅ ꯁ꯭ꯇꯦꯖꯇ ꯀꯩꯗ ꯊꯣꯛꯄꯕꯨꯗꯤ ꯇꯧꯔꯤꯉꯩꯗꯒꯗꯤ ꯑꯗꯣ ꯊꯤꯡꯖꯤꯟꯈ꯭ꯔꯕꯅꯤꯅ ꯊꯤꯡꯖꯤꯟꯕ ꯍꯥꯏꯗꯤ ꯂꯩꯕꯥꯛꯁꯤꯒꯤ ꯏꯔꯥꯡꯁꯤꯅ ꯂꯦꯞꯇꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯊꯤꯡꯖꯤꯟꯈ꯭ꯔꯕꯅꯤ나 ꯈꯪꯗꯦ ꯑꯗꯨꯝ ꯗꯥꯎ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯑꯥꯔꯇꯤꯁꯁꯤꯁꯨ ꯑꯩꯈꯣꯏꯁꯨ ꯁꯤꯟꯐꯝ ꯑꯃꯅꯤꯅ ꯌꯥꯝꯅ ꯍꯣꯏ ꯂꯩꯕꯥꯛꯀꯤ ꯑꯋꯥꯕꯗ ꯑꯥꯔꯇꯤꯁꯈꯩꯁꯨ ꯂꯣꯏꯅ ꯁꯔꯨꯛ ꯌꯥꯖꯔꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯁꯤꯟꯐꯝꯅꯤꯅꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝ ꯑꯟꯗꯔꯁꯇꯦꯟ ꯇꯧꯍꯟꯅꯤꯡꯕꯗꯣ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯁꯤꯟꯐꯝꯅꯤꯀꯣ ꯃꯣꯏꯅ ꯇꯧꯖꯩꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯣꯏꯒꯤ ꯑꯣꯏꯅ ꯀꯔꯤ ꯑꯥꯔꯇꯤꯁꯈꯩꯒꯤ ꯀꯔꯤ ꯈꯟꯅꯕꯤꯕ ꯌꯥꯏ ꯀꯥꯏꯅꯒ ꯁꯨꯝ ꯑꯩꯅ ꯍꯥꯏꯔꯒ ꯇꯧꯗꯧꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯨꯃꯥꯏꯅ
mayamda sum mayamda wakal tabiba tahanning bai tare artist se na karino moi se kamai tauri habsi tongana mane adagi khanbiyo habne hoi adagi smaina artist ama oiraknaba honabada kyamu yamna matam mangakpa kyamu yamna honarakpa habse adum hoi khanghanningbado adamaina ado ije haidi yamna nauriba ama oin hab tare artist se sigi dambi sida nawda khang thangji ineba young artist amoina ije haidi tungi damak ta hab tare haidi akhoi music industry mak simakti khoi hana gi lebiram basini artist amna su yo khatana khatana art gi damak ta tare ka to ba ama thambirame ba ado si tungi di hab tare ije hoi nang senior bairak doi ije gi tungi future goals adagi tungse kamaina haidi ubi gi hab do khoi music industry gi sigi matang da hoi kano to haninge haidi aishu am nauri nawbabudi adoi taragasu akhoi su honna jari dum oja guru fazana oja guru je section na ki na chachari ko ado sum ai sungai re adagi akhoi inkhalakpa sing adum mayam pulapse artist hai se thaina dagi hona halaman hak tak dagi thaina ge hange na yam tina class wa nga thambirame artist sing se ado akhoi na tingam daba kaino akhoi se kai sai haibadani khangde kaino ma adum khenara akhoi sina ison solaga adum thaina gi chang dudi khoi yoba sungam ngamdre aduna aina haining base fazana honna minaba aisu honna jani ge aduga honna minaraga amtang kamai tawraga khoi artist sing se kamaina thawangna hayeng future da khoi ikha taba khoi angang khoi gisu khoi ikha da mayam lere khidoi ni dana moisina kamaina artist hai se kamaina smaina toramboy ko artist hai se smaina si class sida smaina lere mi artist hai se sini kai do adudo khanna ba hai tare oja guru fazana section na kina chatpi ba adagi artist hai se mina fazana ude sengna hairakanda artist hai se jagoi sabi sei sakbi hai se taina dagi hona ahalamana jagoi sabi sei sakbi singse when toy is moi bu kayam phaba mi no kayam ju chaba no kaina sengna hairakanda modum de ga smile hoy ge ga hardi adu taro kai do doi no kai mane ana artist oira kai do no chara hela sini kaina ga chumsu me ba abuk so haide koi la da tab dai sai ya da bi adum thokte adoi taraga su pamjaru bani na ko ado artist hai se sumnam to ubiram deba aduduna koina kamai tawraga haidi ahalaman jing do phalam de habna te ko kai atugi kai na tabida akhoi sina kamaina artist hai se lam khudingi adum mina phajana su ubi de dana na kamai tawraga khoi se kamaina thagwang han ba mina artist hai se masak phaja mane artist hai se moi se khwai dagi aruba ichel gum bai thai khwai dagi duna sengna thamoi sengna chachabani kaina ga hai amna hai hanning bodo kai hai ni adumaina oheninge artist am oi taraga yamna sengna khoi nupi sungai re nupa sungai yam thina aphabarom da lamchat sengna phajana artist ohening bodo ka phajana masak se phaja haninge ba aduga isai phajana tambi ba oja banak phajana nakpi ba smaina oheninge ai sungai re mi sungai re loima amaina oheninge ba smaina haijani angang kaina hayeng koi je kabira hoi do moi ni smaina tawrami moi ma taw tamsi kaina ga sum leiriba mayam se smaina oi hanninge hai tare yam nusi hai je na di dam thamoi seng na hang tare mayam sida taw handing we pam do adum hai jabane ba mayam share taw jabane la na kano ada je akhoi gi conflict se thokre corona se kre je yo di experience se hai di kaya su mayam rak tin se pam na pangi da se ada hai di adum sigi marks ta tare je personally kari hadi artist amoina dum awa nungai sagi oina haba tare kari gi thengna bi gi sigi bata kitang share da wiyo thengna ba hai se dum ai atopa khara su hot budi honari art ki lam dana tabida ado awa ba hai se lan manung se dum wai yum dai mapan thokte ki jai adagi tawriba mihan mipun dai dana adum ma am si yenga ga thamoi jam sonda ba adagi skai no toy sibo ko manipur se smai sum taw dora bra hojik su loidri loiba ko banai de ko smai sum taw dora bra ne wagi de corona manung sin adum room da adum leire dana aduna wai kok se amna jam oibodo khambra kai taw do no gyan min am ta salak tabi smai sum lei doira ba khoi se khoi no taw ningi siga chahi di sum hapkala tawning bo bona sum ta hoda amai taw e dum khangde smaina leibase yam nuaite yam tuna conflict sisu loi heninge aduga koina hona janingi ba tawningi ba mayam se tam na sum hoi free oina hoi adagi
ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯨ ꯉꯥꯏꯔꯦ ꯃꯅꯤꯄꯨꯔ ꯄꯤꯛꯈ꯭ꯔꯕ ꯃꯅꯨꯡꯁꯤꯗꯐꯥꯎꯗ ꯁ꯭ꯋꯥꯏ ꯑꯩꯈꯣꯏꯒꯤ ꯃꯥꯅꯦ. ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯁꯤ ꯅꯠꯇꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯨ ꯑꯝꯇ ꯌꯥꯗ꯭ꯔꯦꯗꯅ ꯈꯤꯇꯪ ꯐ꯭ꯔꯦꯁꯀ ꯑꯣꯏꯅꯤꯡꯉꯤ ꯀꯥꯏꯅ ꯆꯤꯡꯗꯒ ꯀꯥꯅꯤꯡꯕꯗꯣ ꯂꯩꯇꯕꯗꯣ. ꯎꯄꯥꯏ ꯂꯩꯇꯕꯗꯣ ꯑꯗꯨꯅ ꯑꯗꯨꯝ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯩꯔꯒ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯁꯥꯕ ꯃꯔꯛꯁꯤꯗ ꯑꯗꯨꯝ ꯂꯩꯔꯒ ꯅꯨꯡꯉꯥꯏꯇꯦ ꯈꯪꯗꯦ ꯋꯥꯏ ꯌꯥꯝꯅ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯟꯕ ꯍꯥꯏꯁే ꯀꯣꯛ ꯊꯣꯛꯇꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯦ ꯑꯥꯔꯇꯤꯁꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯅꯧꯕꯁꯨ ꯉꯥꯏꯔꯦ ꯑꯔꯤꯕꯁꯨ ꯉꯥꯏꯔꯦ ꯍꯥꯏꯗꯤ ꯁꯨꯁꯥꯏꯗꯀ ꯇꯧꯈ꯭ꯔꯒꯦ ꯀꯥꯏꯅ ꯈꯟꯕ ꯑꯧ, ꯇꯧꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯅꯦ ꯌꯥꯎꯏ. ꯑꯗꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟꯒꯁꯦ ꯍꯣꯏ, ꯍꯥꯏꯗꯤ ꯍꯣꯏ. ꯌꯥꯝ ꯊꯃꯣꯏ ꯌꯥꯝ ꯁꯣꯟꯊꯔ ꯂꯩꯕ ꯃꯥꯅꯦ. ꯃꯇꯥꯡ ꯌꯥꯎꯈꯤꯕ ꯌꯥꯎꯋꯦ, ꯌꯥꯎꯋꯦ. ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯦꯞꯇꯅ ꯎꯖꯩ ꯃꯥꯅꯦ, ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯅꯦ. ꯂꯣꯏꯕ ꯁꯨꯡꯉꯥꯏ ꯅꯥꯏꯗꯦ ꯃꯌꯥꯝꯁꯦ ꯑꯃꯁꯨ ꯏꯋꯥꯗ ꯋꯥꯅꯕꯅꯤꯅ ꯑꯗꯣ ꯃꯥꯅꯦ. ꯁꯤ ꯃꯇꯥꯡꯁꯤꯁꯨ ꯍꯥꯏꯇꯥꯔꯦ ꯏꯆꯦꯒꯤ ꯑꯣꯏꯕ ꯀꯔꯤ ꯃꯌꯥꯝꯁꯤꯗ ꯊꯧꯅꯥ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯍꯣꯏ, ꯍꯥꯏꯇꯥꯔꯦ ꯃꯥꯅꯦ. ꯁꯨꯃꯥꯏꯅ ꯏꯆꯦꯒꯤ ꯑꯣꯏꯕ ꯃꯣꯠꯁꯦ ꯁꯤꯒꯤ ꯍꯣꯏ. ꯃꯇꯥꯡꯁꯤꯁꯨ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯆꯨꯝꯃꯦꯕ ꯅꯪ ꯍꯥꯏꯁꯦ ꯁꯨꯏꯁꯥꯏꯠ ꯇꯧꯅꯤꯡꯕ ꯍꯥꯏꯁꯦ ꯑꯩ ꯏꯁꯥꯗꯐꯥꯎꯗ ꯐꯥꯎꯕ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯀꯩ ꯇꯧꯗꯣꯏꯅꯣꯗ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯁꯤꯗ ꯑꯗꯒꯤ ꯑꯗꯨꯒꯤ ꯈꯛꯀꯤ ꯅꯠꯇꯕꯤ ꯂꯥꯟꯒꯤ ꯑꯗꯨ ꯈꯛꯀꯤ ꯅꯠꯇꯕꯤꯗ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯕ ꯍꯥꯏꯁꯦ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯁꯦ ꯀꯣꯛꯁꯦ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯑꯗꯒꯤ ꯁ꯭ꯇ꯭ꯔꯦꯁ ꯍꯦꯟꯒꯠꯂꯛꯄ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯊꯤꯅ ꯌꯥꯎꯋꯦ ꯀꯩꯅꯣꯝꯃ ꯍꯦꯛ ꯇꯧꯕ ꯀꯥꯟꯗ ꯑꯥꯔꯇꯤꯁꯁꯤꯗꯤ ꯃꯌꯥꯝꯒꯤ ꯇꯥꯏꯅꯐꯝꯅꯦꯕ ꯀꯩꯅꯣꯝ ꯇꯧꯕꯗ ꯑꯥꯔꯇꯤꯁ ꯇꯥꯏꯅꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯋꯦ ꯑꯁ ꯑꯩꯁꯤꯕꯨ ꯇꯣꯛꯑꯁꯤꯔꯅꯦ ꯏꯁꯩꯁꯦ ꯑꯩꯁꯦ ꯁꯤꯈ꯭ꯔꯁꯤꯔꯥ ꯀꯥꯏꯅ ꯈꯟꯕ ꯑꯗꯨꯝ ꯃꯇꯥꯡ ꯌꯥꯎꯋꯤ ꯑꯗꯨꯒ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟꯁꯤꯡꯒꯤ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯋꯥꯏ ꯌꯥꯝ ꯊꯤꯅ ꯋꯥꯏ ꯃꯁꯥꯒꯤ ꯈꯣꯡꯉꯝꯃꯤꯕ ꯀꯤꯕꯣꯔꯗ ꯒꯤꯇꯥꯔ ꯌꯣꯟꯊꯣꯛꯑꯒ ꯌꯨꯝ ꯁꯥꯕ ꯆꯠꯄ ꯄꯩꯁా ꯂꯩꯇꯕꯒꯤ ꯌꯣꯟꯊꯣꯛꯑꯒ ꯕꯦꯔꯆꯥꯟ ꯍꯥꯏꯕ꯭ꯔꯥ ꯕꯦꯔꯆꯥꯟ ꯀꯣꯠꯂꯒ ꯌꯨꯝꯒ ꯁꯥꯕ ꯌꯥꯎꯕ ꯌꯥꯝ ꯑꯩ ꯃꯤꯠꯅ ꯎꯕ ꯌꯥꯝ ꯌꯥꯎꯔꯦ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯁꯦ ꯑꯥꯔꯇꯤꯁꯀꯤ ꯐꯅꯕ ꯈꯤꯇꯪ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯅꯁꯨ ꯈꯤꯇꯪ ꯁꯤꯟꯕꯤꯔꯒꯗꯤ ꯑꯥꯔꯇꯤꯁꯈꯩꯁꯦ ꯑꯩꯈꯣꯏꯕꯨꯗꯤ ꯇꯣꯛꯑꯒꯦ ꯌꯥꯔꯦꯕ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟꯁꯤꯡꯒꯤ ꯑꯗꯒꯤ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯌꯦꯡꯕꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯔꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩ ꯑꯥꯔꯇꯤꯁ ꯑꯣꯏꯗꯣꯏꯅꯦꯅ ꯒꯤꯇꯥꯔ ꯇꯝꯕ ꯑꯗꯒꯤ ꯀꯤꯕꯣꯔꯗ ꯇꯝꯕ ꯇꯕ꯭ꯂꯥ ꯊꯤꯟꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯦꯟꯅ ꯂꯨꯏꯌꯦꯕ ꯂꯥꯏꯔꯤꯛ ꯇꯝꯕꯗꯩ ꯍꯦꯟꯅ ꯂꯨꯏ ꯂꯥꯏꯔꯤꯛꯇꯨꯅ ꯃꯌꯦꯛ ꯈꯛꯇꯅꯦ ꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯂꯨꯏꯌꯦꯕ ꯑꯩꯈꯣꯏꯅ ꯍꯩꯔꯨꯒꯦ ꯇꯕ꯭ꯂꯥ ꯊꯤꯟꯕ ꯑꯩꯈꯣꯏꯅ ꯍꯩꯔꯨꯒꯦ ꯀꯥꯏꯅꯒ ꯍꯦꯛꯇ ꯍꯩꯕ ꯉꯝꯕ ꯄꯣꯠ ꯑꯝꯇ ꯅꯠꯇꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯒꯤ ꯐꯅꯕ ꯈꯔ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯅ ꯄꯥꯏꯈꯠꯄꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯑꯥꯔꯇꯤꯁ ꯍꯥꯏꯁꯦ ꯑꯋꯥ ꯑꯅꯥ ꯉꯥꯛꯇꯅꯤ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯁꯤꯗꯤ ꯑꯃꯅꯤꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯐꯅꯕ ꯑꯗꯨꯒꯨꯝꯕ ꯁꯤꯜꯍꯟꯅꯤꯡꯉꯦ ꯍꯥꯏꯗꯤ ꯁꯤꯅꯤꯌꯔ ꯑꯥꯔꯇꯤꯁ ꯀꯩꯅ ꯑꯩꯗꯤ ꯁꯤꯒꯨꯝꯕꯁꯦ ꯑꯃꯨꯛ ꯊꯦꯡꯅꯔꯛꯑꯕꯅꯤꯅ ꯈꯔ ꯍꯣꯏ, ꯑꯃꯨꯛ ꯍꯣꯏ. ꯐꯔꯝꯗꯣꯏꯅꯦꯕ ꯄꯦꯟꯊꯣꯛꯄ ꯍꯣꯏ, ꯉꯝꯕꯗꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯅꯧꯖꯔꯤꯕ ꯑꯣꯏꯅꯗꯤ ꯍꯥꯏꯗꯤ ꯃꯥꯅꯦ, ꯁꯨꯃꯥꯏꯅꯒ ꯃꯥꯅꯦ. ꯇꯧꯔꯛꯄꯁꯦ ꯑꯁ ꯑꯩꯈꯣꯏꯁꯦ ꯇꯨꯡꯗ ꯁꯨꯃꯥꯏꯅꯒ ꯑꯗꯨꯝ ꯇꯧꯗꯣꯔ ꯖꯥꯠꯂꯥ ꯀꯥꯏꯅ ꯈꯜꯂꯛꯑꯒ ꯍꯣꯏ. ꯁꯤꯁꯨ ꯐꯥꯎꯔꯣꯏꯗꯕꯗꯤ ꯅꯠꯇꯦꯕ ꯐꯥꯎꯔꯤꯅꯤ ꯑꯗꯨꯅꯦ ꯑꯗꯣ ꯈꯤꯇꯪ ꯋꯥꯔꯤꯁꯤꯁꯨ ꯍꯣꯏ. ꯅꯨꯡꯉꯥꯏꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏ ꯏꯆꯦ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯁꯜꯂꯛꯄꯩꯗꯣ ꯍꯣꯏ ꯑꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯍꯣꯏ, ꯍꯣꯏ. ꯏꯆꯦꯒꯤ ꯏꯁꯩꯗꯣ ꯎꯝ. ꯏꯆꯦꯅ ꯅꯧꯅ ꯔꯤꯂꯤꯁ ꯇꯧꯈꯤꯕꯁꯦ ꯍꯣꯏ, ꯍꯣꯏ. ꯑꯩꯅ ꯏꯆꯦ ꯁꯤ ꯂꯥꯛꯆꯒꯦ ꯍꯥꯏꯕꯗꯣ ꯍꯣꯏ, ꯍꯥꯏꯗꯤ ꯍꯣꯏ. ꯁꯤꯒꯤ ꯏꯁꯩꯁꯤꯃ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯎꯝ. ꯏꯆꯦꯒꯤ ꯏꯁꯩꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯀꯟꯅ ꯒꯦꯞ ꯂꯩꯕ ꯅꯠꯇ꯭ꯔꯒꯁꯨ ꯍꯣꯏ, ꯍꯣꯏ. ꯈꯤꯇꯪꯗꯤ ꯂꯥꯞꯅꯔꯒ ꯁꯤ ꯐꯠ ꯍꯣꯏ, ꯂꯥꯎꯅ ꯍꯣꯏ. ꯊꯣꯛꯂꯛꯄꯅꯦꯕ ꯑꯗꯨꯒ ꯄꯨꯔꯥ ꯁꯤꯗꯗꯤ ꯆꯍꯤ 2 ꯂꯦꯞꯄꯨꯔꯒ ꯂꯥꯛꯅꯤ ꯑꯗꯨꯅꯦ ꯍꯥꯏꯗꯤ ꯄꯨꯔꯥ ꯑꯣꯜ ꯑꯥꯎꯠ ꯊꯣꯛꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯏꯆꯦꯁꯨ ꯑꯦꯛꯇꯤꯡꯗꯒꯤ ꯀꯩꯗꯒꯤ ꯍꯣꯏ. ꯏꯝꯄ꯭ꯔꯨꯚ ꯌꯥꯝ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯏꯆꯦ ꯎꯝ. ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯁꯦꯝꯈꯤꯕꯅꯣ ꯏꯁꯩꯁꯦ ꯁꯦꯝꯕꯗ ꯀꯔꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯊꯦꯡꯅꯩꯌꯦ ꯍꯥꯏꯕꯗꯣ ꯍꯣꯏ. ꯏꯁꯩꯁꯤꯃ ꯀꯃꯥꯏꯅ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯍꯣꯏ ꯈꯤꯇꯪ ꯇꯝꯕꯤꯌꯨ. ꯏꯁꯩꯁꯦ ꯁꯦꯝꯕꯁꯦ ꯌꯥꯝ ꯀꯨꯏꯕꯗꯤ ꯑꯣꯏꯈꯤꯗ꯭ꯔꯦ ꯑꯩ ꯑꯦꯄ꯭ꯔꯤꯜ ꯁ꯭ꯋꯥꯏꯗꯒꯤ ꯑꯩ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯧꯔꯛꯑꯦ ꯏꯁꯩꯁꯦ 25ꯀꯤ ꯑꯦꯄ꯭ꯔꯤꯜꯗꯒꯤ ꯏꯁꯩ ꯃꯌꯦꯛꯁꯦ ꯗꯥꯟꯁꯤꯗ ꯏꯍꯜꯂꯦ ꯑꯖ ꯅꯤꯡꯊꯧꯖꯥꯗ ꯑꯗꯒꯤ ꯗꯥ ꯔꯥꯍꯨꯜꯅ ꯁꯦꯝꯕꯤꯔꯦ ꯏꯁꯩꯁꯦ ꯑꯗꯨꯒ ꯔꯦꯀꯣꯔꯠ ꯇꯧꯔ ꯃꯇꯨꯡꯗ ꯁꯨꯇꯤꯡ ꯇꯧꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯅ ꯀꯨꯝꯗꯣꯏꯅꯦ ꯁꯤꯅꯦ ꯑꯗ ꯑꯩꯅ ꯑꯁ ꯑꯩꯕꯨ ꯍꯩꯒꯗ꯭ꯔꯥ ꯇꯧꯗꯣꯏꯁꯦ ꯍꯥꯏꯗꯤ ꯂꯨꯏ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗ ꯌꯥꯝ ꯂꯨꯅ ꯊꯣꯛꯑꯦꯅ ꯑꯗꯣ ꯍꯩꯒꯗ꯭ꯔꯅꯦ ꯑꯩꯕꯨꯅ ꯈꯜꯂꯒ ꯁꯨꯇꯤꯡꯁꯦ ꯔꯤꯍꯔꯁꯦꯜ ꯍꯥꯟꯅ ꯇꯧꯏ ꯇꯧꯔ ꯃꯇꯨꯡ ꯑꯁ ꯍꯩꯌꯨ ꯌꯥꯗꯦ ꯑꯩꯁꯦ ꯅꯨꯡꯗꯥꯡ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯉꯁꯥꯏ ꯇꯝꯈꯤꯕꯗꯣ ꯚꯤꯗꯤꯑꯣ ꯅꯝꯃ ꯄꯨꯔꯛꯑꯦꯕꯀꯣ ꯉꯁꯥꯏ ꯇꯝꯈꯤꯕꯗꯣꯅ ꯇꯧꯔꯒꯅꯦ ꯀꯥꯁꯤꯗ ꯏꯊꯟꯇ ꯊꯣꯡ ꯂꯣꯟꯁꯤꯜꯂ ꯇꯝꯕꯁꯦ ꯑꯍꯤꯡ ꯑꯝꯇ ꯇꯨꯝꯗꯦ ꯍꯌꯦꯡ ꯁꯨꯇꯤꯡ ꯇꯧꯗꯣꯏꯅꯦ ꯌꯨꯝꯗ ꯅꯨꯡꯗꯥꯡ ꯏꯊꯟꯇ ꯄꯠꯄꯥ ꯆꯣꯡꯉꯒ ꯑꯗꯨꯝ ꯇꯝꯃꯦꯀꯣ ꯑꯗꯨꯒ ꯁꯨꯇꯤꯡꯁꯤꯁꯨ ꯇꯧꯕꯁꯦ ꯇꯥꯗꯕꯁꯦ ꯌꯥꯗ꯭ꯔꯦ ꯑꯃꯨꯛꯀ ꯇꯧꯏꯃꯦ ꯁꯤ ꯉꯥꯡꯁꯦ ꯑꯩꯅ ꯑꯃ ꯇꯥꯛꯑꯦ ꯅꯪꯅ ꯑꯃ ꯇꯧꯋꯦ ꯆꯦ ꯕꯦꯕꯤꯆꯥ ꯑꯩꯅ ꯑꯃ ꯇꯥꯛꯑꯦ ꯅꯪꯅ ꯑꯃ ꯇꯧꯋꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯌꯥꯔꯦ ꯅꯪ ꯁꯤ ꯏꯁꯩꯁꯦ ꯅꯪ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯔꯗꯤ ꯂꯣꯏꯁꯤꯟꯕ ꯉꯝꯃꯔꯣꯏ ꯍꯣꯠꯅꯧ ꯑꯁ ꯑꯩꯁꯦ ꯄꯤꯒꯁꯦ ꯇꯥꯒꯦ ꯇꯧꯋꯦꯕꯀꯣ ꯑꯩꯁꯦ ꯁꯨꯡꯍꯩ ꯍꯩꯇ꯭ꯔꯦꯕ ꯌꯥꯝꯅ ꯉꯝꯃꯔꯣꯏ ꯑꯩ ꯁꯤꯁꯦ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯑꯩ ꯀꯨꯝꯕ ꯌꯥꯕ ꯅꯠꯇꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯨꯝꯃꯔꯣꯏꯅ ꯈꯜꯂꯦꯕ ꯑꯩꯁꯦ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛꯇꯪꯗꯨꯒꯤ ꯑꯩꯈꯣꯏꯅ ꯍꯩꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯣꯠꯅ ꯌꯥꯝ ꯊꯤꯅ ꯁꯤꯒꯤ ꯑꯦꯛꯇꯤꯡꯁꯦ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯋꯥꯕ ꯈꯨꯋꯥꯁꯦ ꯑꯩ ꯃꯃꯥꯡꯗ ꯄꯨꯊꯣꯛꯈꯤꯕ ꯏꯁꯩ
ꯑꯇꯩꯗ ꯑꯝꯇ ꯋꯥꯗꯦ ꯁꯨꯃꯥꯏꯅ ꯁꯤꯁꯤꯃꯗꯤ ꯌꯥꯝ ꯊꯤꯅ ꯖꯒꯣꯏꯁꯨ ꯋꯥꯏ ꯁꯥꯔꯤꯅꯦ. ꯍꯣꯏ ꯖꯒꯣꯏꯒꯁꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯀꯨꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯕꯨꯗꯤ ꯏꯁꯥꯗꯣ ꯌꯥꯡꯕꯅꯤꯅ ꯄꯪꯆꯣꯡꯗ ꯆꯣꯡꯉꯦ ꯄꯪꯍꯩꯗ ꯍꯩꯕꯣꯏꯅꯤꯡꯉꯦ ꯍꯧꯖꯤꯛꯇꯗꯤ ꯉꯝꯃꯛꯇ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯧꯕ ꯅꯠꯇꯕꯅꯤ나 ꯀꯨꯏꯅ ꯊꯥꯗꯣꯛꯎꯔꯀꯥꯟꯗ ꯇꯧꯔꯛꯄꯅꯤꯅ ꯌꯥꯝ ꯋꯥꯏ ꯑꯗꯣ ꯅꯝꯗꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯔꯤꯂꯤꯁ ꯇꯧꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯗꯤ ꯑꯩꯁꯨ ꯑꯩ ꯑꯣꯏꯕ ꯉꯝꯃꯣꯏꯗꯕꯅꯤ ꯅꯠꯇ꯭ꯔꯥꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩ ꯏꯁꯩꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯋꯥꯈꯤꯕ ꯏꯁꯩꯗꯤ ꯑꯣꯏꯗꯦ ꯁꯤꯁꯦ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯋꯥꯈꯤꯕ ꯍꯥꯏꯗꯤ ꯏꯁꯩꯒꯤ ꯑꯣꯏꯅ ꯍꯣꯏ, ꯑꯦꯛꯇꯤꯡꯗꯗꯤ ꯏꯁꯥꯒꯤ ꯋꯥꯏꯀꯣ ꯑꯣꯏꯅꯗꯤ ꯋꯥꯕ. ꯑꯦꯛꯇꯤꯡꯗꯗꯤ ꯋꯥꯕ ꯑꯗꯣ ꯏꯁꯩꯁꯦ ꯍꯥꯏꯗꯤ ꯎꯝ ꯌꯥꯝꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯣꯠ ꯌꯥꯝ ꯇꯥꯔꯒ ꯀꯩ ꯍꯥꯏꯅꯤ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯏꯆꯦꯅ ꯑꯗꯨꯝ ꯁꯛꯄ ꯏꯁꯩ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯍꯣꯏ, ꯍꯣꯏ. ꯃꯥꯒꯤ ꯚꯥꯏꯕꯁꯇꯤ ꯄꯨꯔꯥ ꯀꯩꯅꯣꯅꯦꯕ ꯍꯣꯏ. ꯀꯩꯅꯣꯝꯅꯦꯕ ꯆꯠꯂꯤꯁꯦ ꯃꯌꯥꯝꯗꯒꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯤꯇꯪ ꯈꯦꯠꯅꯕ ꯇꯣꯉꯥꯟ ꯇꯥꯕꯗꯨꯅꯦꯕ ꯑꯣꯏꯔꯤꯁꯦ ꯃꯥꯒꯤ ꯅꯪ ꯑꯩ ꯅꯨꯡꯁꯤꯕꯤꯕꯩꯅꯦ ꯑꯗꯨꯗꯤ ꯍꯣꯏ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯑꯩ ꯍꯥꯏꯔꯤꯁꯦ ꯕꯨꯂꯦꯠ ꯍꯥꯏꯔꯁꯨ ꯃꯌꯥꯝꯗ ꯍꯣꯏ. ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯃ ꯄꯤꯕꯩ ꯇꯥꯏꯞꯇ ꯑꯗꯣ ꯍꯣꯏ. ꯁꯤꯒꯤ ꯏꯁꯩꯁꯤꯃꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯇꯣꯞꯅ ꯃꯍꯥꯎ ꯑꯃ ꯇꯦꯁ ꯑꯃ ꯑꯗꯨꯝ ꯐꯪꯍꯟꯕꯗꯣ ꯑꯣꯏꯌꯦꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯇꯥꯔꯦ ꯍꯦꯟꯅ ꯑꯩꯅ ꯏꯆꯦꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯗꯣꯏꯁꯦ ꯏꯆꯦꯁꯨ ꯈꯪꯕꯤꯔꯝꯅꯤ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃ ꯍꯣꯏ. ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯃꯣꯅ ꯍꯥꯏꯖꯗꯣꯏꯅꯦ ꯍꯣꯏ ꯁꯛꯀꯦ ꯑꯩ ꯎꯝ. ꯃꯇꯦꯛ ꯑꯃ ꯅꯨꯡꯁꯤꯍꯜꯂꯦ ꯅꯪꯁꯦ ꯄꯥꯝꯃꯜꯂꯕꯗ ꯑꯩꯅ ꯉꯥꯎꯖꯩꯗ ꯄꯥꯝꯃꯨꯏꯗ ꯄꯥꯝꯃꯨꯂꯛꯇꯒꯤ ꯄꯥꯝꯃꯨꯕ ꯅꯨꯡꯁꯤꯂꯛꯇꯒꯤ ꯅꯨꯡꯁꯤꯕ ꯌꯥꯝꯃꯜꯂꯦ ꯅꯨꯡꯁꯤꯃꯜꯂꯦ ꯃꯔꯧꯒ ꯂꯩꯅ ꯀꯥꯏꯍꯧꯕ ꯃꯤꯅꯣꯛꯀ ꯍꯦꯟꯅ ꯅꯣꯛꯂꯝꯕ ꯎꯔꯒ ꯑꯩꯅ ꯆꯥꯛꯍꯧꯕ ꯑꯩꯅ ꯍꯦꯟꯅꯒ ꯄꯥꯝꯖꯕ ꯐꯥꯎꯍꯟꯕ ꯍꯦꯟꯃꯜꯂꯦ ꯁꯥꯎꯍꯜꯂꯦ ꯋꯥꯍꯜꯂꯦ ꯑꯩꯁꯦ ꯉꯥꯎꯍꯜꯂꯦ ꯑꯣꯏ ꯍꯣꯏ ꯁꯤ ꯃꯇꯦꯛꯁꯤꯗ ꯌꯥꯝ ꯁ꯭ꯇꯥꯔꯤꯅꯦ ꯍꯥꯏꯗꯤ ꯏꯆꯦ ꯁꯤꯒꯤ ꯁꯤꯁꯨ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯍꯣꯏ. ꯕꯨꯂꯦꯠ ꯑꯗꯒꯤ ꯅꯨꯄꯥꯅꯦ ꯀꯥꯏꯅ ꯂꯤꯔꯤꯛꯁ ꯌꯦꯡꯉꯀꯥꯟꯗꯒ ꯐꯥꯎꯈꯤꯕꯗꯣ ꯑꯥ. ꯁꯤ ꯏꯁꯩꯁꯤꯗꯗꯤ ꯐꯥꯎꯗꯕ꯭ꯔꯥ ꯁꯤꯃꯗꯤ ꯌꯦꯡꯉꯀꯥꯟꯗ ꯐꯥꯎꯈꯤꯗ꯭ꯔꯦ ꯍꯥꯟꯅꯒꯤ ꯍꯥꯏꯗꯤ- ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯅ ꯍꯣꯏ ꯍꯥꯏꯗꯤ ꯈꯟꯖꯤꯜꯂꯛꯇ꯭ꯔꯦꯕ ꯑꯗꯒꯤ ꯃꯌꯦꯛꯁꯤꯁꯨ ꯁꯤꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯆꯝꯃꯒ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕ ꯑꯣꯏ ꯍꯥꯏꯗꯤ ꯑꯇꯩꯗꯨꯁꯨ ꯀꯩꯝꯇ ꯇꯧꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯦꯁꯦꯖ ꯂꯣꯏ ꯌꯥꯎꯔꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯍꯦꯛ ꯇꯥꯕꯗ ꯃꯤꯅ ꯑꯍꯥꯟꯕ ꯇꯥꯕꯗꯗꯤ ꯁꯦꯟꯁꯇꯣ ꯂꯥꯟꯅ ꯆꯠꯄꯗꯣ ꯑꯗꯣ ꯁꯤꯒꯤꯁꯤꯗꯗꯤ ꯑꯗꯨꯃꯗꯤ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯌꯥꯝ ꯈꯟꯈꯤꯗ꯭ꯔꯦ ꯑꯗꯣ ꯏꯆꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯌꯥꯝꯒ ꯑꯗꯨꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯏꯆꯦ ꯍꯣꯏꯁꯦ ꯇꯧꯕꯤꯔꯤꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯍꯣꯏ. ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯃꯤꯅꯨꯡꯁꯤ ꯁꯄꯣꯔꯠ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯎꯠꯄꯤꯔꯛꯄꯁꯦ ꯃꯁꯤ ꯏꯆꯦ ꯍꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤ ꯑꯥꯔꯇꯤꯁ ꯑꯃꯗ ꯁꯨꯃꯥꯏꯅ ꯍꯣꯏ. ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯂꯩꯕꯁꯦ ꯁꯤꯁꯦ ꯀꯃꯥꯏꯅ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯗ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯛꯄꯗꯣ ꯋꯥꯈ꯭ꯔꯁꯨ ꯀꯥꯏꯅ ꯍꯔꯥꯎꯕꯗꯣ ꯍꯣꯏ. ꯍꯥꯏꯗꯤ ꯑꯋꯥꯕꯒꯁꯨ ꯑꯩꯈꯣꯏꯒꯤ ꯂꯣꯏ ꯀꯥꯎꯕꯗꯣ. ꯑꯋꯥꯕ ꯂꯣꯏ ꯀꯥꯎꯕꯗꯣ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯑꯉꯥꯡꯈꯩꯅꯒ ꯕꯨꯂꯦꯠꯀ ꯍꯥꯏꯔꯗꯤ ꯌꯥꯝ ꯍꯔꯥꯎꯖꯕꯤ ꯑꯗꯨꯒ ꯆꯤꯆꯦ ꯕꯨꯂꯦꯠ ꯂꯥꯛꯑꯦ ꯇꯨ ꯀꯥꯏꯔꯦ ꯇꯁꯦꯡꯅꯃꯛꯀꯤ ꯑꯗꯨ ꯃꯇꯝꯗꯁꯦ ꯍꯥꯏꯗꯤ ꯍꯣꯏ. ꯁ꯭ꯀꯨꯜꯗ ꯇꯤꯆꯔꯁ ꯗꯦꯒ ꯍꯣꯏ, Teachers Day-ꯁꯦ, ꯉꯥꯛꯇꯅꯦ ꯖꯒꯣꯏ ꯁꯥꯗꯣꯏꯁꯦ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯩꯅ ꯌꯥꯝ ꯍꯔꯥꯎꯔꯤꯁꯦ ꯑꯉꯥꯡꯅ ꯍꯔꯥꯎꯕꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦꯕ ꯑꯩꯁꯨ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯅ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯁꯦ ꯑꯉꯥꯡ ꯍꯥꯏꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯝꯇ ꯑꯃꯛꯄ ꯌꯥꯎꯗꯕ ꯑꯉꯥꯡ ꯍꯥꯏꯁꯦ ꯍꯥꯏꯅꯔꯤꯅꯦ. ꯂꯣꯏꯔꯦ ꯆꯝꯕꯗ ꯑꯗ ꯑꯉꯥꯡꯅꯒ ꯅꯨꯡꯁꯤꯕꯤꯕ ꯑꯗꯒꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯑꯩꯈꯣꯏ ꯗꯗꯥꯁꯤꯡ ꯑꯣꯏꯒꯦꯔꯥ ꯆꯦꯆꯦꯁꯤꯡ ꯃꯥꯅꯦ. ꯑꯗꯒꯤ ꯑꯍꯜ ꯂꯃꯟ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯅ ꯍꯣꯠꯅꯖꯔꯛꯏꯗோ ꯌꯥꯝꯅꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯈꯤꯇꯪꯗꯤ ꯃꯤꯅ ꯈꯤꯇꯪꯗꯤ ꯈꯪꯕꯤꯕ ꯈꯤꯇꯪꯗꯤ ꯅꯨꯡꯁꯤꯕꯤꯕ ꯁꯨꯝ ꯑꯩ ꯀꯩꯅꯣ ꯎꯕꯗꯒ ꯍꯔꯥꯎꯕꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯄꯩꯁꯥꯅ ꯂꯩꯕ ꯐꯪꯕ ꯄꯣꯠ ꯅꯠꯇꯦꯕ ꯑꯩ ꯄꯩꯁꯥ ꯄꯤꯊꯣꯛꯑꯒ ꯃꯤꯅ ꯅꯨꯡꯁꯤꯍꯟꯒꯦ ꯀꯥꯏ ꯌꯥꯄꯣꯠꯇꯦꯕ ꯑꯗꯨꯅ ꯃꯤꯅ ꯅꯨꯡꯁꯤꯕꯤꯕꯁꯦ ꯄꯦꯜꯂꯦ ꯄꯦꯟ ꯅꯨꯡꯉꯥꯏ ꯇꯧꯖꯔꯤꯕ ꯌꯥꯝꯅ ꯈꯔꯁꯦ ꯍꯣꯏ ꯑꯗꯨꯝ ꯈꯔꯁꯦ ꯑꯋꯥ ꯑꯗꯨꯝ ꯑꯅꯥ ꯂꯣꯏ ꯀꯥꯎꯊꯣꯛꯑꯒ ꯍꯣꯏ ꯃꯥꯅꯦ ꯍꯦꯟꯅꯁꯨ ꯇꯧꯅꯤꯡꯕ ꯇꯧꯅꯤꯡꯉꯦ ꯐꯥꯎꯗꯣꯏꯅꯦ ꯍꯦꯟꯅ ꯍꯣꯠꯅꯈꯤꯒꯦꯅ ꯈꯜꯂꯦ ꯃꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯅꯕ ꯑꯩ ꯍꯧꯖꯤꯛ ꯀꯩꯝꯇ ꯑꯣꯏꯗꯕꯒ ꯆꯞ ꯃꯥꯟꯅꯔꯤ ꯑꯩ ꯑꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯄꯥꯝꯕꯤꯅꯕ ꯑꯩ ꯍꯣꯠꯅꯖꯈꯤꯒꯦꯅ ꯈꯜꯂꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯤꯃꯥꯁꯨ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯏꯁꯥꯒꯤꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯏ, ꯍꯣꯏ. ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕ ꯑꯗꯨꯝ ꯍꯣꯏ, ꯍꯣꯠꯅꯕ ꯃꯥꯅꯦ. ꯉꯝꯕꯤꯌꯨ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯦ ꯃꯥꯅꯦ. ꯑꯗꯣ ꯏꯆꯦꯅ ꯉꯁꯥꯏꯁꯨ ꯍꯥꯏꯕꯤꯈꯤꯕꯗꯣ ꯑꯇꯣꯞꯄ ꯁꯤꯒꯤꯁꯤ ꯅꯠꯇꯕ ꯁꯤꯒꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯂꯥꯏꯟꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄꯁꯨ ꯇꯧꯕꯤ ꯀꯥꯏꯅ ꯈꯔ ꯄꯟꯕꯤꯈꯤꯕꯗꯣ ꯑꯗꯣ ꯍꯥꯏꯗꯤ ꯏꯆꯦꯁꯦ ꯇꯁꯦꯡꯅ ꯃ꯭ꯌꯨꯖꯤꯛꯀꯤ ꯖꯔꯅꯤ ꯁꯤ ꯑꯗꯨꯝ ꯂꯥꯛꯑꯝꯗ ꯇꯥꯔꯒꯗꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯂꯥꯏꯟꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯑꯝꯗ ꯇꯥꯔꯒꯗꯤ ꯀꯩꯗꯧꯕ ꯏꯆꯦ ꯏꯆꯦ ꯀꯩ ꯑꯣꯏꯒꯦ ꯀꯥꯏꯅꯒ ꯈꯟꯕꯤꯔꯝꯃꯦ ꯑꯁ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯗꯣꯛꯇꯔ ꯑꯣꯏꯅꯤꯅ ꯑꯗꯨꯝ ꯈꯜꯂꯦꯕꯀꯣ ꯑꯩꯁꯦ
ꯃꯤꯅ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯗꯣꯛꯇꯔ ꯑꯣꯏꯗꯣꯏꯅꯤ ꯀꯥꯏ ꯅꯪ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯑꯣꯖꯥꯅꯒ ꯅꯪ ꯁ꯭ꯀꯨꯜꯗ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯑꯩ ꯗꯣꯛꯇꯔ ꯑꯣꯏꯗꯣꯏꯅꯤ ꯀꯥꯏꯅꯒ ꯂꯥꯏꯔꯤꯛꯅ ꯄꯥꯅꯤꯡꯗꯕꯗꯅ ꯆꯦꯟꯕꯗꯣ ꯑꯗꯨꯒ ꯑꯩ ꯗꯣꯛꯇꯔ ꯑꯣꯏꯗꯣꯏꯅꯦ ꯂꯣꯏꯔꯦ ꯑꯩ ꯗꯣꯛꯇꯔ ꯑꯣꯏꯗꯣꯏꯅꯦ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯗꯕꯅꯦ ꯑꯗꯣ ꯏꯁꯩꯒꯤ ꯂꯥꯏꯟꯁꯤꯗ ꯆꯪꯉꯝꯗ ꯇꯥꯔꯒꯗꯤ ꯗꯣꯛꯇꯔꯃꯛ ꯅꯠꯇ ꯇꯥꯔꯒꯁꯨ ꯗꯣꯛꯇꯔ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯗꯤ ꯊꯥꯖꯗ꯭ꯔꯦ ꯑꯩ ꯌꯥꯝ ꯀꯤꯒꯜꯂꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯄꯉꯥꯡ ꯉꯥꯡꯕꯩ ꯋꯥꯅꯦꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯃꯤ ꯑꯁꯣꯛꯄ ꯎꯕꯗ ꯅꯥꯏ ꯎꯕꯁꯦ ꯏꯁꯥꯗ ꯌꯥꯝꯅ ꯀꯤꯕꯗꯣ ꯀꯩ ꯍꯥꯏꯅꯤ ꯐꯣꯟꯗ ꯀꯩꯗ ꯑꯦꯛꯁꯤꯗꯦꯟꯒꯤ ꯀꯩꯒꯤ ꯎꯕꯒꯨꯝꯕꯁꯦ ꯌꯦꯡ ꯉꯝꯗꯦ ꯆꯤꯡꯈꯠꯂꯦꯕ ꯑꯗꯨꯅ ꯑꯗꯨꯃꯛꯇꯤ ꯊꯥꯖꯗ꯭ꯔꯦ ꯑꯦꯚꯤꯌꯦꯁꯟꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯅ ꯀꯦꯕꯤꯟ ꯀ꯭ꯔꯨꯒ ꯑꯣꯏꯕ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯑꯗꯨꯃꯥꯏꯅꯒ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯑꯣꯞꯁꯟ ꯈꯪꯗꯦ ꯂꯣꯏ ꯍꯥꯏꯗꯣꯛꯄ ꯏꯀꯥꯏꯔꯦ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯣꯛꯄ ꯂꯣꯏꯅꯃꯛ ꯏꯀꯥꯏꯔꯦ ꯍꯧꯖꯤꯛꯁꯦ ꯀꯔꯤꯅꯣ ꯏꯆꯦ ꯍꯣꯠꯅꯕꯤꯔꯤꯁꯦ ꯏꯆꯦ ꯑꯇꯣꯞꯄꯗ ꯀꯔꯤꯒꯗꯤ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯇꯧꯔꯣꯏꯒꯦ ꯀꯩꯅꯣ ꯑꯩ ꯍꯥꯏꯗꯤ ꯍꯣꯠꯇꯤ ꯍꯣꯠꯅꯖꯩ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯍꯌꯦꯡ ꯑꯩꯅ ꯑꯣꯏꯕ ꯉꯝꯈꯤꯗ꯭ꯔꯗꯤ ꯍꯥꯏꯗꯣꯛꯑꯝꯃꯒ ꯏꯀꯥꯏ ꯃꯥꯏꯒ ꯊꯥꯡꯗꯣꯛꯄ ꯉꯝꯃꯣꯏ ꯑꯗꯨꯅ ꯀꯩꯝ ꯑꯣꯏꯈꯤꯗꯕꯁꯦ ꯑꯩ ꯇꯝ ꯉꯝꯗꯦ ꯑꯗꯨꯗꯨꯅ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ ꯇꯧꯒꯦ ꯍꯥꯏꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯆꯠꯆꯕꯅꯦꯕ ꯍꯣꯏ ꯑꯣꯏꯕ ꯅꯠꯇ꯭ꯔꯤ ꯑꯣꯀꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯑꯣꯏꯔꯛꯑꯒ ꯑꯗꯨꯝ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅꯒ ꯇꯧꯕꯁꯦ ꯂꯝꯕꯤꯗ ꯆꯠꯄ ꯃꯤꯅꯒ ꯐꯠꯀ ꯀꯧꯔꯝꯃꯒ ꯀꯩꯅꯣꯝ ꯍꯥꯏꯗꯣꯏꯅꯤꯀꯣ ꯀꯥꯏꯅ ꯍꯥꯏꯔꯝꯃꯀꯥꯟꯗ ꯍꯥꯏꯔꯝꯗꯕꯤ ꯆꯠꯈꯤꯕꯗꯣ ꯁꯣꯝꯗ ꯑꯍꯤꯡꯗꯨꯕ ꯌꯥꯍꯧꯗꯕꯗꯣ ꯑꯗꯨꯏ ꯐꯤꯕꯝꯗꯨꯅꯦꯕ ꯇꯧꯗꯣꯏꯁꯦ ꯍꯥꯏꯗꯣꯛꯑꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯍꯪꯖꯔꯔꯣꯏ ꯑꯗꯣ ꯏꯆꯦ ꯑꯗꯨꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯇꯥꯔꯦ ꯀꯣꯏꯁꯟꯁꯦꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯏꯆꯦꯗꯩ ꯈꯪꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯝ ꯐꯣꯔ ꯋꯥꯟ ꯗꯦ ꯍꯥꯏꯔꯁꯦ ꯑꯗꯨꯝ ꯁꯨꯄꯔ ꯄꯥꯋꯔꯒꯨꯝꯕ ꯑꯃ ꯏꯆꯦꯗ ꯄꯤꯗꯣꯔꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯆꯦ ꯀꯩ ꯁꯨꯄꯔ ꯄꯥꯋꯔꯒꯗꯤ ꯏꯆꯦꯅ ꯄꯣꯖꯦꯁ ꯇꯧꯕ ꯄꯥꯝꯒꯦ ꯁꯨꯄꯔ ꯄꯥꯋꯔ ꯉꯥꯏꯈꯣꯀꯣ ꯑꯩ ꯑꯝꯇ ꯈꯟꯒꯦ ꯀꯩ ꯑꯣꯏꯅꯤꯡꯕ ꯉꯥꯛꯇ ꯑꯣꯏꯔꯝꯗꯣꯏꯅꯦꯕ ꯏꯆꯦꯅ ꯈꯜꯂꯤꯁꯦ ꯑꯩ ꯈꯪꯉꯦꯕ ꯀꯩꯅꯣꯒꯨꯝꯕ ꯄꯥꯋꯔ ꯔꯦꯟꯖꯔꯒꯨꯝꯕ ꯑꯦꯁꯄꯤꯗꯤ ꯑꯦꯃꯥꯔꯖꯦꯟꯁꯤ ꯀꯥꯏꯅ ꯀꯩ ꯃꯆꯨ ꯑꯣꯏꯗꯣꯏꯅꯣ ꯏꯆꯦ ꯀꯩ ꯃꯆꯨ ꯑꯩ ꯑꯣꯏꯗꯣꯏꯅꯣ ꯔꯦꯠ ꯄꯥꯋꯔ ꯔꯦꯟꯖꯔ ꯔꯦꯠ ꯌꯥꯝ ꯑꯣꯏꯅꯤꯡꯉꯦ ꯊꯥꯏꯅ ꯑꯩꯅꯁꯨ ꯔꯦꯠꯅꯒ ꯂꯤꯗꯔꯒ ꯑꯣꯏꯕꯗꯣ ꯈꯪꯕ꯭ꯔꯥ ꯃꯣꯏ ꯔꯣꯕꯣꯠꯀ ꯁꯥꯔꯒ ꯂꯩꯕ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯦ ꯄꯥꯋꯔ ꯔꯦꯟꯖꯔ ꯌꯥꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯌꯦꯡꯉꯦꯕꯀꯣ ꯑꯩꯈꯣꯏ ꯇꯤꯝ ꯑꯞ ꯇꯧꯅꯕ ꯃꯤ ꯈꯔ ꯗꯔꯀꯥꯔ ꯑꯣꯏꯔꯗꯤ ꯑꯩꯁꯦ ꯌꯦꯜꯂꯣ ꯑꯣꯏꯗꯣꯏꯅꯦꯕ ꯑꯩꯁꯦ ꯔꯦꯠꯁꯦ ꯌꯥꯝ ꯉꯥꯎꯗꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯄꯥꯋꯔ ꯔꯦꯟꯖꯔ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯄꯥꯋꯔ ꯔꯦꯟꯖꯔ ꯑꯗꯨꯝ ꯌꯦꯡꯗꯣꯏꯅꯦꯕ ꯑꯉꯥꯡ ꯑꯃꯅꯤ ꯀꯥꯏꯅ ꯕꯥꯔꯕꯤꯒ ꯌꯦꯡꯉꯣꯏꯗꯣꯏꯅꯦꯕ ꯑꯩꯁꯦ ꯄꯥꯋꯔ ꯔꯦꯟꯖꯔꯁꯦ ꯑꯗꯨꯝ ꯀꯦꯁꯦꯠꯁꯦ ꯑꯃ ꯂꯣꯏꯔ ꯑꯃ ꯂꯩ SPD ꯗꯣ ꯈꯪꯕ꯭ꯔꯥ SPD ꯁꯤꯅꯦꯕ ꯑꯩꯅ ꯌꯥꯝ ꯉꯥꯎꯔꯤꯁꯦ ꯑꯗꯨꯝ ꯌꯦꯡꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯒꯅꯦ ꯔꯦꯠꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯃꯥꯡꯗ ꯇꯦꯡꯀꯤ ꯑꯃ ꯂꯩꯔꯝꯃꯦ ꯇꯦꯡꯀꯤ ꯏꯁꯤꯡ ꯍꯥꯞꯄꯩ ꯇꯦꯡꯀꯤ ꯌꯨꯝ ꯁꯥꯕꯒꯤ ꯀꯥꯟꯗ ꯇꯦꯡꯀꯤ ꯑꯃ ꯂꯩꯔꯝꯃꯦꯕ ꯂꯩꯉꯣꯏ ꯆꯥꯝꯕꯒꯤ ꯑꯗꯨꯗ ꯐꯠ ꯆꯣꯡꯊꯣꯔꯛꯑꯦ SPD ꯇꯧꯋꯦ ꯑꯣꯜꯂꯛꯇꯦ ꯑꯩ ꯑꯣꯟꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯄꯥꯋꯔ ꯔꯦꯟꯖꯔ ꯌꯥꯝ ꯑꯣꯏꯕ ꯄꯥꯝꯃꯦ ꯍꯥꯏꯗꯤ ꯃꯤ ꯐꯠꯇꯕꯒ ꯌꯥꯝ ꯐꯨꯅꯅꯤꯡꯕꯗꯣ ꯈꯪꯕ ꯌꯥꯝꯅ ꯌꯥꯝꯕꯨꯗꯤ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤꯅꯦ ꯑꯩ ꯍꯥꯏꯁꯦ ꯑꯣꯏꯇꯥꯔꯒꯁꯨ ꯁꯨꯝ ꯄꯥꯝꯕꯗꯣ ꯃꯪꯗꯒ ꯑꯣꯏꯔꯝꯗꯧ ꯃꯥꯟꯕꯗꯣ ꯍꯣꯏ ꯇꯧꯕꯅꯦ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏ ꯃꯥꯜꯂꯦ ꯍꯥꯏꯕ ꯍꯣꯏ ꯀꯜꯂꯒ ꯏꯁꯥꯒꯁꯦ ꯏꯆꯦ ꯑꯩꯅ ꯑꯃꯨꯛꯀ ꯍꯪꯖꯅꯤꯡꯉꯤꯁꯦ ꯏꯆꯦꯁꯦ ꯏꯟꯁꯤꯀ꯭ꯌꯨꯔꯤꯇꯤꯒ ꯂꯩꯕ꯭ꯔꯥ ꯂꯩ ꯇꯥꯔꯗꯤ ꯏꯆꯦꯒꯤ ꯕꯤꯒꯦꯁ ꯏꯟꯁꯤꯀ꯭ꯌꯨꯔꯤꯇꯤꯁꯦ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯌꯥꯝ ꯍꯪꯉꯦ ꯍꯥꯏꯗꯣꯛꯑꯔꯣꯏ ꯁꯤꯁꯨ ꯍꯥꯏꯗꯣꯛꯑꯔꯣꯏ ꯄꯥꯝꯃꯨꯏ ꯌꯥꯝ ꯍꯥꯏꯗꯣꯛꯑꯣꯏꯗꯣꯔꯦ ꯍꯥꯏꯗꯣꯛꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯔꯣꯏ ꯃꯌꯥꯝ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯇꯨꯃꯤꯟꯅ ꯍꯥꯏꯔꯒꯦ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯤ ꯇꯛꯑꯒ ꯑꯣꯏꯅ ꯍꯪꯉꯒꯦ ꯑꯗꯣ ꯏꯆꯦꯅꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯇꯧꯅꯤꯡꯉꯒ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯋꯥꯟ ꯊꯤꯡ ꯌꯨ always wanted to try ꯑꯗꯨꯝ ꯇꯧꯅꯤꯡꯉꯒ ꯂꯩꯕ ꯑꯗꯣ ꯇ꯭ꯔꯥꯏꯗꯪ ꯇꯧꯅꯤꯡꯕ ꯇꯧꯕꯗꯤ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯄꯣꯠꯁꯦ ꯀꯩ ꯑꯣꯏꯗꯣꯏꯅോ ꯁꯤꯁꯨ ꯍꯥꯏꯗꯣꯛꯑꯔꯣꯏ ꯍꯥꯏꯔꯗꯤ ꯍꯥꯏꯅꯤ ꯁꯤꯗꯤ ꯍꯥꯏꯔꯒꯦ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯍꯥꯏꯗꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡ ꯑꯗꯒꯤ ꯑꯍꯜ ꯂꯃꯟ ꯑꯣꯜ ꯑꯦꯖ ꯍꯣꯝꯗꯒ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯩꯅ ꯉꯝ ꯇꯥꯔꯒꯗꯤ ꯍꯌꯦꯡꯋꯥꯏ ꯑꯩꯅꯒ ꯄꯩꯁꯥꯒ ꯄꯥꯏꯔꯗꯤ ꯃꯣꯏ ꯃꯌꯥꯝꯒꯤ ꯍꯣꯝ ꯑꯃ ꯁꯥꯔꯒ ꯃꯣꯏ ꯃꯌꯥꯝꯁꯤꯒ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯕ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯄꯥꯝꯃꯦ ꯑꯗꯒꯤ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯃꯣꯏꯗꯒ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯉꯥꯏꯍꯟꯕꯗꯣ ꯑꯩꯅ ꯃꯣꯏ ꯑꯋꯥꯕꯒꯁꯦ ꯈꯤꯇꯪ ꯉꯥꯏꯍꯥꯛꯇꯪ ꯀꯥꯎꯍꯟꯕ ꯉꯝꯃꯗꯤ ꯀꯥꯏꯅ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯑꯩ ꯁꯨꯝ ꯈꯟꯖꯕ ꯂꯩ ꯑꯗꯣ ꯉꯝ ꯇꯥꯔꯒꯗꯤ ꯍꯣꯠꯅꯒꯦꯅ ꯈꯜꯂꯦ ꯍꯣꯠꯅꯒꯦ ꯍꯥꯏꯔꯒ ꯍꯣꯠꯅꯒꯦꯕꯨ ꯈꯟꯈꯤ ꯇꯥꯔꯗꯤ ꯑꯗꯨꯝ ꯍꯣꯠꯅꯕ ꯉꯝꯗꯕ ꯂꯩꯇꯦ ꯁꯤ ꯑꯗꯨꯝ ꯃꯌꯥꯝ ꯂꯣꯏꯅꯃꯛꯁꯨ ꯍꯥꯏꯅꯔꯤꯅꯦꯕ ꯑꯗꯨꯅ ꯍꯣꯠꯅꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯒ ꯈꯜꯂꯨꯕꯗ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯤꯁꯦ ꯏꯆꯦ ꯍꯣꯏꯁꯨ ꯉꯥꯏꯔꯦ ꯑꯗꯨꯝ ꯂꯥꯡꯉꯒ ꯉꯥꯎꯔꯒ ꯑꯣꯏꯅ ꯎꯖꯕꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯀꯥꯟꯗꯗꯤ ꯑꯁ ꯑꯩ ꯁꯨꯃꯥꯏꯅ ꯑꯃ ꯇꯧꯒꯦ ꯀꯥꯏꯅ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯜꯂꯒ ꯁꯨꯃꯥꯏꯅ ꯌꯥꯝ ꯋꯥꯈꯜꯒ ꯆꯥꯎꯊꯣꯛꯅ ꯂꯩꯔꯝꯕꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯖꯩꯌꯦꯕ ꯑꯗꯣ
ꯍꯣꯠꯅꯕ ꯉꯝꯕ ꯑꯣꯏꯕꯤꯌꯣ ꯏꯆꯦ ꯍꯣꯏ ꯑꯣꯏꯖꯒꯦ ꯋꯥꯈꯜꯂꯣꯟꯁꯤꯃꯗꯤ ꯍꯥꯏꯗꯤ ꯍꯣꯏ ꯈꯪꯗꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯒꯁꯨ ꯍꯥꯏꯇꯥꯔꯦ ꯃꯥꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯇꯧꯅꯤꯡꯉꯒꯁꯨ ꯃꯥꯅꯦ, ꯇꯧꯕ ꯃꯥꯅꯦ. ꯉꯝꯗꯕꯅ ꯍꯦꯟꯕꯅꯦꯕ ꯍꯣꯏ ꯃꯌꯥꯝꯁꯦ ꯃꯥꯅꯦ. ꯑꯃꯁꯨ ꯑꯃꯁꯨ ꯆꯞ ꯃꯥꯟꯅꯅ ꯋꯥꯃꯤꯟꯅꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯑꯩꯁꯨ ꯉꯥꯏꯔꯦ ꯃꯤꯁꯨ ꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯃꯅ ꯑꯃꯅ ꯉꯝꯅꯕ ꯃꯇꯦꯡ ꯄꯥꯡꯅꯕ ꯉꯝꯅꯕ ꯍꯣꯠꯅꯕꯁꯦ ꯍꯣꯏ. ꯄꯨꯟꯅ ꯍꯣꯏ. ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯒꯦ ꯑꯗꯣ ꯏꯆꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯤꯁꯨ ꯍꯥꯏꯗꯣꯛꯑꯔꯣꯏꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯏꯆꯦꯒꯤ ꯕꯤꯒꯦꯁ ꯐꯤꯌꯔ ꯑꯝꯇꯪ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯃꯩꯒꯤ ꯃꯩꯁꯦ ꯌꯥꯝ ꯃꯩ ꯀꯤꯖꯩ ꯀꯤꯕꯩ ꯃꯔꯝꯁꯤꯒ ꯃꯩ ꯀꯤꯕꯁꯦ ꯑꯩꯅ ꯁꯨꯝ ꯑꯩꯉꯣꯟꯗꯗꯤ ꯊꯦꯡꯅꯗꯕꯁꯨ ꯑꯣꯏꯖꯒꯦ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯩ ꯈꯛ ꯅꯠꯇꯦ ꯑꯦꯛꯁꯤꯗꯦꯟꯁꯨ ꯌꯥꯝ ꯀꯤꯗ ꯑꯦꯛꯁꯤꯗꯦꯟ ꯑꯩꯈꯣꯏ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟꯒꯨꯝꯕꯁꯦ ꯁꯤꯁꯨ ꯌꯥꯝ ꯀꯤ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯏꯆꯦꯅ ꯉꯁꯥꯏ ꯄꯟꯕꯤꯈꯤꯕꯗꯣ ꯍꯣꯏ ꯃꯦꯗꯤꯀꯦꯜ ꯍꯣꯏ ꯍꯣꯏ ꯂꯥꯏꯟꯗ ꯆꯪꯉꯝꯕ ꯑꯗꯨꯅꯦ ꯑꯩ ꯁꯨꯡꯑꯣꯏ ꯑꯣꯏꯔꯝꯃꯔꯣꯏ ꯍꯥꯏꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯗ ꯄꯉꯥꯡ ꯉꯥꯡꯕꯩ ꯋꯥꯅꯤ ꯑꯣꯏꯗꯤ ꯑꯣꯏꯔꯝꯃꯔꯣꯏ ꯍꯥꯏꯗꯣ ꯌꯥꯝ ꯀꯤꯖꯩꯌꯦꯕꯀꯣ ꯑꯗꯨꯝ ꯃꯩꯁꯦ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯗꯒ ꯁꯨꯝ ꯆꯥꯛ ꯊꯣꯡꯉꯤꯉꯩꯗ ꯒ꯭ꯌꯥꯁꯀꯁꯦ ꯇꯣꯛ ꯄꯣꯛꯈꯥꯏꯔꯛꯑꯗꯤ ꯀꯥꯏꯅ ꯀꯤꯕꯗꯣ ꯑꯗꯨ ꯃꯩꯁꯦ ꯌꯥꯝ ꯀꯤꯖꯩꯌꯦ ꯑꯗꯨꯒ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟꯒꯨꯝꯕ ꯁꯨꯝꯕ ꯃꯩꯅꯗꯤ ꯍꯦꯟꯅ ꯀꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯦ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯂꯥꯏꯟꯁꯦ ꯆꯪꯉꯛꯈꯤꯕꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯑꯃꯁꯨ ꯍꯣꯏ. ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯁꯤꯌꯔ ꯇꯧꯕꯤꯍꯧꯔꯦ ꯑꯗꯒꯤꯗꯤ ꯇꯧꯕꯒꯤ ꯆꯥꯟꯁꯤꯃꯁꯨ ꯑꯩꯈꯣꯏ ꯄꯨꯂꯞ ꯐꯪꯖꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯏ, ꯍꯣꯏ. ꯑꯗꯨꯒ ꯁꯤꯗꯒꯤ ꯍꯦꯟꯕ ꯍꯥꯏꯇꯥꯔꯦ ꯏꯆꯦ ꯈꯤꯇꯪ ꯄꯔꯁꯅꯦꯜ ꯑꯣꯏꯕ ꯀꯣꯏꯁꯟꯗꯣ ꯑꯩꯅ ꯃꯌꯥꯝꯒ ꯄꯨꯟꯅ ꯁꯤꯌꯔ ꯇꯧꯊꯣꯛꯃꯤꯟꯅꯈ꯭ꯔꯦ ꯏꯆꯦ ꯃꯇꯨꯡ ꯇꯥꯔꯛꯄꯁꯨ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯃꯌꯥꯝꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯕ ꯉꯝꯕ ꯍꯣꯏ. ꯑꯣꯏꯁꯦ ꯑꯣꯏꯁꯦ. ꯇꯨꯡꯗꯁꯨ ꯁꯨꯃꯥꯏꯅ ꯑꯩꯁꯨ ꯆꯥꯟꯁ ꯃꯌꯥꯝꯗ ꯃꯌꯥꯝ ꯍꯦꯟꯅ ꯂꯥꯛꯄꯤꯁꯅꯨ. ꯁꯤꯌꯔ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯣꯏ ꯑꯗꯣ ꯏꯆꯦ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯏ. ꯑꯗꯨꯝ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯦꯕꯥ ꯑꯗꯨꯝ ꯁꯥꯡꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯣ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯁꯨꯃꯥꯏꯅ ꯍꯣꯏ. ꯊꯝꯖꯒꯦ ꯑꯗꯨꯝ ꯅꯥꯗ ꯌꯦꯛꯇꯕ ꯑꯥ. ꯉꯝꯕ ꯑꯣꯏꯕꯤꯔꯣ ꯅꯥꯗꯕꯗꯨꯅꯤ ꯃꯔꯨ ꯑꯣꯏꯔꯤꯁꯦ. ꯃꯥꯅꯦ ꯍꯦꯜꯊ ꯏꯁ ꯋꯦꯜꯊ ꯑꯅ ꯃꯌꯥꯝꯁꯨ ꯂꯣꯏ ꯍꯥꯏꯅꯔꯤꯉꯥꯛꯇꯅꯦ ꯍꯣꯏ. ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯋꯤꯁ ꯇꯧꯖꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯧꯔꯝꯁꯦ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯗꯁꯨ ꯏꯆꯦꯒꯤ ꯑꯣꯏꯕ ꯀꯔꯤ ꯀꯔꯤ ꯃꯦꯁꯦꯖ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯣ ꯏꯆꯦ. ꯑꯁꯤꯒꯤ ꯊꯧꯔꯝꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯅꯨꯡꯁꯤꯅꯔꯤꯉꯩ ꯐꯔꯦ ꯃꯌꯥꯝ ꯅꯨꯡꯁꯤꯅꯁꯤ ꯍꯦꯟꯅ ꯍꯦꯟꯅ ꯑꯐꯕ ꯆꯥꯎꯈꯠꯄ ꯃꯥꯏ ꯄꯥꯛꯄ ꯂꯝꯕꯤꯔꯣꯝꯗ ꯍꯦꯟꯅ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯑꯃꯗꯤ ꯉꯥꯛꯂꯧꯒꯤ ꯁꯦꯔꯤꯁꯁꯤꯡꯁꯦ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯍꯦꯟꯅ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯏꯅꯥꯎꯄꯤꯕꯨꯁꯨ ꯑꯃꯗꯤ ꯀ꯭ꯔꯨ ꯃꯦꯝꯕꯔ ꯄꯨꯝꯅꯃꯛꯄꯨꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯅ ꯍꯥꯏꯖꯒꯦ ꯑꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯇꯥꯔꯦ ꯏꯆꯦꯅꯁꯨ ꯑꯩꯈꯣꯏꯕꯨ ꯍꯥꯏꯗꯤ ꯑꯃꯅ ꯉꯝꯅꯕ ꯑꯗꯨꯝ ꯃꯌꯥꯝ ꯄꯨꯂꯞ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦꯀꯣ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯩꯈꯣꯏꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯏꯆꯦꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯍꯥꯏꯇꯥꯔꯦ ꯏꯆꯦꯒꯤ ꯖꯔꯅꯤꯁꯤꯕꯨꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯀꯥꯏꯅꯗꯕ ꯍꯥꯏꯇꯥꯔꯦ ꯏꯆꯦ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯒꯤ ꯍꯣꯏ. ꯁꯥꯏꯠꯇꯒꯤꯁꯨ ꯄꯔꯁꯅꯦꯜ ꯑꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯦ ꯏꯆꯦ ꯏꯁꯩ ꯍꯣꯏ. ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯧꯕꯤꯔꯝꯃꯣ. ꯍꯣꯏ ꯑꯩꯅ ꯁꯛꯆꯈꯤꯕ ꯏꯁꯩꯁꯤꯡꯗꯒꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯖꯩ ꯀꯥꯏꯅꯒ ꯈꯟꯖꯕ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯂꯣꯟꯅ ꯌꯦꯡꯖꯕ ꯃꯥꯅ ꯎꯗꯕ ꯑꯩꯒꯤ ꯑꯋꯥꯕ ꯃꯥꯅ ꯈꯪꯕꯤꯗꯦ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯄꯤꯊꯣꯛꯈꯤꯅꯨꯀꯣ ꯑꯩꯒꯤ ꯑꯣꯏꯅ ꯂꯦꯡꯗꯅ ꯊꯝꯕꯤꯔꯝꯃꯨꯀꯣ ꯃꯤꯠꯌꯦꯡꯗꯣ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯊꯃꯣꯏ ꯄꯥꯈꯣꯡ ꯆꯜꯂꯛꯄ ꯑꯩꯗꯤ ꯊꯃꯣꯏ ꯅꯪꯉꯣꯟꯗ ꯄꯤꯔꯨꯔꯦ ꯈꯜꯂꯣ ꯅꯪꯅ ꯑꯄꯥꯝꯕ ꯌꯦꯡꯂꯣ ꯅꯪꯅ ꯌꯦꯡꯅꯤꯡꯕ ꯅꯪꯗꯤ ꯑꯩꯒꯤ ꯑꯣꯏꯔꯅꯤ ꯌꯥꯔꯣ ꯅꯨꯡꯁꯤ ꯍꯥꯏꯗꯣ ꯍꯥꯏꯔꯣꯗꯅ ꯇꯥꯅꯤꯡꯂꯕꯅꯤ ꯑꯩ ꯄꯥꯝꯃꯤ ꯍꯥꯏꯗꯣ ꯍꯥꯏꯔꯣꯗꯅ ꯌꯥꯅꯤꯡꯂꯕꯅꯤ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯏꯆꯦ ꯌꯥꯝ ꯐꯖꯕ ꯑꯃꯁꯨ ꯈꯨꯗꯣꯜ ꯇꯧꯕꯤꯔꯝꯃꯦ ꯑꯩꯗꯤ ꯖꯒꯣꯏꯕꯨ ꯁꯥꯅꯤꯡꯍꯧꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯆꯤꯆꯦ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯆꯤꯆꯦꯅ ꯆꯤꯆꯦꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯃꯌꯥꯝ ꯀꯥꯏꯊꯣꯛꯄꯤꯔꯒ ꯁꯨꯃꯥꯏꯅ ꯐꯪꯍꯟꯕꯤꯕꯁꯦ ꯆꯤꯆꯦꯕꯨ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯁꯨꯃꯥꯏꯅ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨꯃ ꯂꯧꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁ ꯄꯨꯝꯅꯃꯛꯇ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯣꯠꯅꯖꯔꯛꯀꯦ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯦꯄꯤꯁꯣꯗ ꯄꯨꯗꯨꯅ ꯂꯥꯛꯆꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯀꯥꯏꯅꯗꯕꯒꯤ ꯇꯥꯟꯖꯥꯗꯨꯃ ꯂꯧꯖꯔꯒꯦ ꯁꯤ ꯑꯣꯏꯅ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯇꯣꯀꯟ ꯑꯣꯐ ꯂꯚ ꯍꯥꯏꯕ ꯇꯥꯔꯦ Thank you. ꯕꯨꯀꯦꯁꯤꯃ ꯁꯨꯃꯥꯏꯅ ꯆꯤꯆꯦꯗ Thank you, ꯌꯥꯝ ꯇꯧꯖꯒꯦ. ꯐꯖꯩꯌꯦ. ꯋꯥꯡ ꯈꯨꯠꯁꯦꯝꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯄꯅꯦ ꯆꯤꯆꯦ ꯌꯥꯝ ꯐꯖꯩ ꯋꯥꯡ Thank you. ꯈꯨꯠꯁꯦꯝ ꯑꯅ ꯋꯥꯡ ꯏꯟꯁꯇꯥ ꯈꯨꯠꯁꯦꯝ. ꯄꯦꯖꯁꯨ ꯂꯩꯕꯅꯦ
ꯑꯗꯨꯒ ꯍꯣꯏ. ꯍꯣꯔꯦꯟ ꯑꯗꯨꯝ ꯃꯦꯟꯁꯟ ꯇꯧꯖꯔꯝꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯍꯥꯏꯕ ꯇꯥꯔꯦ ꯆꯤꯆꯦꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯕꯨꯁꯨ ꯑꯗꯨꯒ ꯋꯥꯡ ꯈꯨꯠꯁꯦꯝꯕꯨꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ Thank you.